ꯃꯣꯟꯗ ꯊꯝꯒꯦ ꯃꯣꯟꯗ ꯈꯤꯟꯒꯦ ꯅꯪ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯀꯥꯔꯝꯈꯤꯔꯣꯏꯗ꯭ꯔꯣ ꯀꯔꯝꯕꯅꯦ ꯑꯩ ꯀꯩꯅꯣ ꯇꯧꯋꯦ ꯅꯛꯃꯟꯕ꯭ꯔꯥ ꯑꯩ ꯂꯩꯔꯤꯁꯦ ꯌꯥꯝ ꯇꯥꯡꯅ ꯑꯃꯈꯛꯇ ꯌꯦꯡꯉꯣꯅꯦ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯋꯦꯜꯀꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯍꯦꯄꯤ ꯁꯟꯗꯦ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯂꯥꯏꯚ ꯊꯥꯔꯁꯦꯅ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯗꯣꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯇ ꯂꯥꯛꯄꯤꯕꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯚꯁꯦ ꯁꯤꯌꯥꯔ ꯑꯃꯃꯝꯇꯪ ꯇꯛ 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 ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯁꯤ ꯕꯤꯛ ꯐꯦꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯍꯥꯏꯔꯦ ꯍꯥꯏ 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 ꯕ꯭ꯔꯣ ꯍꯣꯏꯁꯦ ꯀꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯋꯥꯡꯄꯣꯛꯄꯤꯗꯒꯤꯅꯦ ꯑꯗꯒꯤ ꯍꯥꯏ ꯕ꯭ꯔꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯕ꯭ꯔꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯕꯣ ꯕ꯭ꯔꯦꯛꯐꯥꯁ ꯁꯣꯝꯗ ꯁꯤꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯔꯤꯁꯤꯅ ꯁꯦꯝꯃꯤ ꯃꯦꯗꯥꯝ ꯗ꯭ꯔꯝ ꯃꯀꯛꯁꯤꯅ ꯁꯦꯝꯃꯤ Are you ꯑꯗꯨ serious? ꯍꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯕ꯭ꯔꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯕꯣ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯂꯞ ꯑꯃ ꯊꯥꯔꯛꯑꯦ ꯆꯨꯡ ꯂꯥꯎꯅ ꯑꯗꯒꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯀꯀꯥ ꯍꯣꯏꯁꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯣꯔꯅꯤꯡ ꯍꯥꯏꯔꯦ ꯃꯣꯔꯅꯤꯡ ꯕ꯭ꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯀꯝꯃꯨꯅꯤꯇꯤꯗ ꯄꯣꯁ ꯑꯝꯇ ꯇꯧꯕꯤꯌꯣ ꯍꯣꯏ ꯇꯧꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯃꯇꯝ ꯅꯠꯇꯦ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯣꯔꯦ ꯕ꯭ꯔꯣ ꯏꯇꯩꯃ ꯌꯦꯡꯒꯦ ꯏꯇꯩꯃ ꯁꯣꯝꯗ ꯑꯝꯇ ꯌꯦꯡꯍꯜꯂꯨꯔꯣ ꯗꯔꯝ ꯃꯀꯛ Hi! ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯞꯁꯀ꯭ꯔꯥꯏꯕꯁꯨ ꯌꯥꯎꯔꯦ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯑꯃ ꯑꯃꯇꯪ ꯇꯛ 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 ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯅꯥꯏ ꯀꯅꯥꯏ ꯃꯦꯁꯦꯖꯅꯣ ꯂꯥꯛꯏ ꯃꯌꯥꯝꯁꯤꯕꯣ ꯗ꯭ꯔꯝ ꯃꯀꯛ ꯗꯔꯝ ꯃꯀꯛ ꯁ꯭ꯀꯨꯜ ꯀꯩꯅꯣ ꯑꯜꯀꯣꯍꯣꯜ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯍꯥꯏꯌꯦ ꯃꯌꯥꯝ ꯉꯁꯤꯀꯣ ꯄꯣꯔꯛ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅꯦ ꯄꯣꯔꯛꯀꯤ ꯄꯣꯔꯛ ꯄꯨꯔꯛꯑꯦ ꯁꯥꯎꯔꯅꯤ ꯏꯇꯩꯃꯗꯣ ꯗꯔꯝ ꯃꯀꯛ ꯍꯥꯏꯕꯩ ꯏꯇꯩꯃ ꯌꯥꯝ ꯐꯖꯩꯀꯣ ꯕ꯭ꯔో ꯍꯥꯏ ꯐꯖꯩꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯨꯝ ꯕ꯭ꯔꯣꯁꯦ ꯀꯩ ꯁꯥꯔꯚꯤꯁꯇ ꯂꯩꯒꯦ ꯍꯥꯏꯌꯦ ꯑꯩꯁꯦ ꯁꯤꯐꯥꯏꯗꯤ ꯂꯩ ꯑꯩ 1K ꯌꯧꯗꯣꯔꯦ ꯍꯥꯏ ꯍꯣꯏ ꯌꯧꯍꯜꯂꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯏꯔꯦꯝ ꯑꯕꯤꯅꯥꯁ ꯍꯥꯏꯕ ꯃꯥꯒꯤ 1K ꯌꯧꯗꯣꯔꯦ ꯃꯌꯥꯝ ꯃꯥꯏ ꯆꯦꯅꯦꯜꯁꯤꯁꯨ 1K ꯌꯧꯍꯟꯕꯤꯔꯁꯦ ꯗ꯭ꯔꯝ ꯃꯀꯛꯇꯣ ꯊꯣꯡ ꯊꯥꯛꯄꯗꯤ ꯌꯥꯝ ꯍꯩꯕꯅꯤ ꯍꯥꯏ ꯍꯩꯌꯦ ꯑꯁ ꯍꯩ ꯈꯨꯍꯩ ꯑꯃꯅꯤ ꯄ꯭ꯂꯤꯖ ꯍꯥꯏꯁꯤꯗꯤ ꯄ꯭ꯂꯤꯖ ꯍꯣꯏ ꯎꯔꯦ ꯍꯥꯏꯁꯤꯗꯤ ꯕ꯭ꯔꯣ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡ ꯑꯉꯥꯡ ꯂꯩꯔꯦ ꯀꯩꯅꯣ ꯍꯣꯁꯇꯦꯜꯗ ꯂꯩꯌꯦꯕ ꯑꯉꯥꯡ ꯎꯗꯕꯩ ꯃꯌꯥꯝꯅ ꯑꯉꯥꯡꯁꯦ ꯌꯥꯝ ꯗꯥꯎꯠꯐꯨꯜ ꯑꯣꯏꯔꯦ ꯍꯌꯦꯡ ꯌꯨꯝ ꯊꯣꯛꯑꯀꯥꯟꯗ ꯎꯠꯂꯛꯑꯒꯦ ꯑꯉꯥꯡꯈꯩ ꯕ꯭ꯔꯣꯒ ꯏꯇꯩꯃꯒꯤ ꯐꯅꯤ ꯌꯥꯝ ꯑꯣꯏ ꯅꯨꯡꯖꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯥꯏ ꯑꯩ ꯅꯝꯕꯔꯗꯣ ꯍꯟꯗꯛꯀꯤ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗꯨꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯅꯝꯕꯔ ꯍꯥꯞꯄꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕꯗ ꯂꯣꯏ ꯅꯝꯕꯔ ꯍꯥꯞꯄꯅꯤꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯕꯤꯄꯤꯗꯣ ꯄꯥꯏꯔꯛꯑꯣ ꯑꯃ ꯑꯅꯤ ꯍꯥꯏꯁꯤꯗꯤ ꯑꯣꯀꯦ ꯌꯥꯏ ꯑꯗꯨ ꯊꯕꯛꯇꯨ ꯌꯥꯏ ꯑꯩꯒ ꯆꯥꯟꯅꯕ ꯃꯤ ꯃꯥꯜꯂꯦꯁꯤ ꯑꯉꯥꯡ ꯃꯈꯥ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯉꯥꯡ ꯃꯈꯥ ꯇꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯌꯦ ꯑꯉꯥꯡꯁꯦ ꯄ꯭ꯔꯣꯁꯦꯁꯇ ꯂꯩ ꯀꯅꯥꯅꯣ ꯇꯧꯔꯛꯏꯁꯤꯅ कोई तो होगा ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯤꯌꯦ ꯀꯅꯥꯅꯣ इमाई जाती मिंगे मुझे नींद आए जो आखिरी हेलो 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 नुंशिबा नुंशिबी हाजिदे हेलो कनानो अरे कौन है बे कꯩꯗꯧꯔꯤꯒꯦꯒ ꯍꯥꯏꯁꯤꯗꯤ ꯀꯅꯥꯅꯣ 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 ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯤꯒ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯂꯥꯏꯚ ꯌꯦꯡꯕ ꯃꯤ ꯃꯥꯜꯂꯦ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯕ꯭ꯔꯣ ꯍꯥꯏ ꯀꯛꯊꯠꯂꯣ ꯊꯦꯡꯀ꯭ꯌꯨ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯀꯃꯦꯟꯁꯨ ꯄꯥꯔꯛꯑꯣꯗꯅ ꯍꯥꯏ ꯄꯥꯏꯁꯤꯗꯤ ꯀꯩꯅꯣ ꯃꯉꯥꯜꯅꯤꯅꯦ ꯒꯥꯏꯁꯤꯗꯤ
Manga tururu. Manga na ako'y lakturabonine. Pukram Ramrosan. Manga na ako'y lakturabonine. DP do amani pai ko bai. Manga na asengway BPO itongningbro. Mga ID control na ID control. ID control ni mga na ID control na nga urag talaga mo. Ado ko nga video am day yeng mo na iba na ay mga kita mo na sidiyan. Bote mga kara kay Bro gi FB account ka may na hangge ma gi FB kay no siya na de comment so para udana hay de hi child couple ay magi di hang de buko moy hojik se kanu moy sida kanu de pai bi ya de badugi moy di hang de ai di jani ba yum nam jani ba lai bane ming save tawraga tawgre horen message sarake ajidi bro itai maga hot oyo hajidi kanu bro itai maga khara hot oyo kanu hot oyo ajidi bro kay lamdano lay si bo UP da lay pairo auto si kay no ay koy guys di adane akoy ne det 1 bawki manung dadi yawra ne boko koy yun ay nga hana ay ram ni message tao da aduga tawar same bandana iluhong ba nang nabatulak to niya ming set to greco horen message ra bro gaitem kan bro gaitem magase wakal jama nungay ba male yam nungay happy sunday aji ni happy sunday Nasidi Mayam po mukbang. Sige Mayam po mukbang daw doon nga matang kuy rabay tung day yung chak Mayam po rin eba ko may yung kong nga rubayaw eba ko sila minabamasen do yung chak Mayam po rin ato do iron ba sana ba kano ngari dilay dyan na yung chak to ok ta hak chan laga milay laga ekta kay na chaba mo sa chak Ako'y lagpa yagadro. yae ay su luhong thoadra khangde loi luhong na khre adu ne me loi luhong na gre kamai to mangan ga kainu ga ronan ga khanga ra ba na tu thi khangri je bandana mo mayu ban khangala ne ong ne akoi ne ne ngra chen ma nu mi kai luhong ba gi wa akoi ma da phone to ha ba kainu ne hai ji bu cha bandana bu nu pa phang ga phone ne hai ga lag na koi ma thi ha cha lag na Yana may ni. ako'y lakpo yagadro hayani bro kano Kay ni. reply to kano Apply really. Bro apply. really to Reply really thola ka doiro hai ba. kano reply really to ka do right kano haung ne du di hi chak charabo che chadri hantak trying toy thari angang do hek tholak paga sela da bani ai di nang angang du bi da koi lai bu adu na nang luhong phangdri no di ba na tu do thi khaladi kitang litak tawam ta su koyo chai kun mari kun manga hai ba chenji hai ba ga hoi hai ka da ba mi im ta su koyo nau shek nga koi lai ya de da na Please bro 1K amta hon bio hai. Yo la se Mayam kay no Sairem Avinash hai ba magi sigi channel ida chambira Mayam. mayam hau taw na 1K yo la se mazu haidi yamna kay no aphaba haidi phagapasa video sem male. yamna men na taw bai nong ne hai tare ko mayam khong na nong gera khubi na nong gera khudum bi nong gera khunau bi nong gera khong bi nong gera nam bu nam madi yare do subscribe to Ina mazansi daro lai ji. jansi ne che hoi gi video se yam nungai ye thank you ina ma jansi daro le se yam cham na nushi ye no any se thank you che nung sibi tai ma je nai re ga hai ji di pizza ka le ro khong ko da asta Ganto ai thiang ani. Friends se tinawan ngai do male ai su MP da lai e yum da thola kan da pun se oi pun se Mayam pun se ngai na lai je noi video se ke no noi video se ining ni hai ke hai no khong bi ne nang ge ra khut na nang ge dada amadi itai magi mamang live ta ai bu exam with pv bado aduna exam yam nungai jai hai ji thank you aduna nungai na hai di like su pa dam ni entertainment su to dam ni live enjoy su to dam ni loi to dam ni mi on bo di duga
ꯇꯨꯡꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯖꯥꯟꯁꯤꯗ ꯂꯩꯔꯝꯃꯦ ꯇꯥꯃꯣꯗꯣ ꯑꯥꯔꯃꯤ ꯑꯣꯏꯔꯣ ꯍꯣꯏ ꯍꯥꯏ ꯍꯥꯏ ꯗꯥꯁꯨ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯆꯥꯅꯩꯌꯦ ꯆꯦꯒ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯅꯝꯃꯕꯤ ꯏꯅꯝꯃꯗꯤ ꯗꯗꯥ ꯏꯅꯝꯃ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯕ ꯆꯠꯈ꯭ꯔꯤ ꯅꯨꯄꯥꯅꯤꯅ ꯅꯨꯄꯥꯅꯤꯅ ꯒ꯭ꯔꯦꯠ ꯀꯄꯜ ꯑꯣꯏ ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯅꯣ ꯕ꯭ꯔꯣꯁꯦ ꯀꯔꯝꯕ ꯗꯤꯐꯦꯟꯁꯇ ꯂꯩꯒꯦ ꯁꯤꯒꯨꯝꯕꯩ ꯗꯤꯐꯦꯟꯁꯀꯤ ꯃꯔꯝꯁꯦ ꯌꯥꯝ ꯁꯥꯟꯅꯔꯣꯏꯁꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯌꯨꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕ ꯇꯜꯂꯤꯗ ꯏꯀꯥꯏꯖꯔꯦ ꯀꯃꯦꯟꯁ ꯑꯩꯅ ꯍꯧꯕ ꯄꯤꯖꯥꯅꯦ ꯏꯀꯥꯏꯖꯔꯦ ꯑꯝꯇ ꯁꯣ ꯑꯝꯇ ꯇꯧꯒꯦ ꯑꯩꯅ ꯍꯧꯕ ꯄꯤꯖꯥꯅꯦ ꯑꯗꯨꯃꯥꯏꯅ ꯎꯔꯣꯏꯃꯦ ꯑꯩꯅ ꯍꯧꯕ ꯄꯤꯖꯥ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒ ꯑꯁ ꯅꯪ ꯌꯥꯝ ꯄꯪꯉꯤ ꯌꯨ ꯑꯥꯔ ꯁꯣꯁ ꯄꯪꯕꯁ ꯗꯨꯌꯤꯡ ꯆꯥꯃꯁꯇꯤ ꯄꯨꯔꯛꯇꯕ ꯆꯥꯃꯁ ꯅꯠꯇꯦ ꯄꯤꯖꯥ ꯀꯇꯔ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯔꯕ ꯃꯤꯅꯤꯅ ꯅꯠꯇꯕ ꯊꯥꯡꯅꯅꯦ ꯍꯣꯠꯅꯗꯣꯏꯁꯦ ꯊꯥꯡꯅꯕꯨꯗꯤ ꯀꯛꯑꯣ ꯑꯗꯣ ꯑꯗꯨꯒ ꯁꯤꯁꯤꯁꯨ ꯊꯥꯡꯅ ꯑꯗꯨꯝ ꯆꯥꯔ ꯅꯠꯇꯦ ꯂꯣꯏꯔꯣ ꯅꯠꯇꯦ ꯑꯗꯨꯗꯤ ꯁ꯭ꯄꯨꯟ ꯄꯨꯔꯛꯀꯦ ꯁꯤ ꯄꯥꯏꯔꯝꯃꯣ ꯑꯝꯇ ꯈꯤꯜꯂꯨ ꯌꯥꯗ꯭ꯔꯤꯅꯦ ꯅꯪꯒꯤ ꯐꯣꯟꯁꯦ ꯖꯤꯔꯤ ꯖꯤꯔꯤ ꯅꯥꯟꯗꯩ ꯀꯩꯅꯣꯗꯣ ꯄꯨꯔꯛꯑꯣ ꯍꯥꯟꯅꯩꯗꯣ ꯀꯩꯅꯣ ꯄꯨꯔꯛꯎꯔꯥ? ꯂꯥꯏꯚ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯌꯦꯜꯂꯦ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯝꯇ ꯁꯦꯝꯒꯦꯀꯣ ꯄꯥꯏꯌꯨꯀꯣ ꯐꯖꯅ ꯎꯕꯅ ꯐꯩꯌꯦꯕ ꯀꯔꯤꯅꯣ ꯔꯤꯀꯅꯦꯛ ꯑꯃ ꯇꯧꯔꯤꯗꯨꯅ ꯔꯣꯇꯦꯠ ꯁꯥꯔꯚꯤꯁ ꯑꯣꯀꯦ ꯔꯣꯇꯦꯠ ꯁꯥꯔꯚꯤꯁ ꯇꯧꯔꯦ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯞꯄꯁꯤꯅꯦ ꯇꯣꯃꯦꯇꯣ ꯁꯣꯁ ꯑꯣꯏꯅ ꯆꯥꯔꯁꯤꯅꯦ ꯌꯥꯏ ꯑꯃ ꯄꯤꯖꯥ ꯁꯣꯁꯇꯨꯗꯤ ꯑꯩꯅ ꯀꯩꯅꯣꯗ ꯍꯥꯞꯈ꯭ꯔꯕꯅꯦ ꯁꯛꯇꯤ ꯑꯃꯨꯛ ꯎꯗ꯭ꯔꯦ ꯁꯤꯗꯤ ꯎꯔꯕ ꯎꯔꯤꯁꯤꯗꯤ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯄꯥꯍꯧꯗ꯭ꯔꯦꯕ ꯀꯃꯦꯟ ꯀꯩꯅꯣ ꯐꯣꯟ ꯑꯃꯗ ꯄꯨꯂꯞ ꯀꯃꯦꯟꯗ ꯃꯨꯟꯅ ꯌꯦꯡꯕ ꯁꯛꯄꯨꯗꯤ ꯁꯤꯗꯩ ꯄꯥꯔꯒꯦ ꯎꯝ ꯆꯤꯁꯁꯦ ꯄꯦꯀꯦꯠ ꯑꯅꯤ ꯍꯥꯞꯄꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯒꯗꯕꯅꯤ ꯀꯩꯅꯣ ꯁꯣꯁꯤꯁꯨ ꯄꯨꯔꯛꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯔꯝꯕꯩ ꯇꯥꯃꯣ ꯑꯩꯈꯣꯏꯁꯤ ꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨ ꯋꯥꯀꯣꯛꯄꯤꯗꯩꯅꯦ ꯑꯩꯒꯤ ꯃꯤꯡ ꯁꯥꯏꯔꯦꯝ ꯑꯕꯤꯅꯥꯁ ꯀꯧꯏ ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯐꯖꯩ ꯋꯥꯎ ꯁꯣ ꯅꯥꯏꯁ ꯍꯜꯂꯣ ꯍꯜꯂꯣ ꯑꯩ ꯆꯤꯆꯦꯒꯤ ꯈꯔ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯁꯛ ꯂꯣꯏꯅ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯔꯦꯡꯀꯤꯞ ꯅꯩ ꯍꯥꯏꯔꯣ ꯔꯦꯡꯀꯤꯞ ꯅꯩ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯄꯣꯛꯇꯣ ꯆꯥꯒꯦ ꯍꯥꯏꯁꯤꯗꯤ ꯊꯣꯡꯗ꯭ꯔꯤꯃꯤ ꯅꯪꯕꯨ ꯃꯉꯥ ꯅꯪꯕꯨ ꯉꯥꯏ ꯊꯣꯡꯗ꯭ꯔꯤ ꯅꯪꯕꯨ ꯄꯣꯛꯇꯤ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯊꯤꯟꯅꯦ ꯇꯥꯃꯣꯒ ꯆꯤꯆꯦꯒ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯤ ꯍꯩꯒꯗ꯭ꯔꯥ ꯑꯩ ꯈꯨꯠꯇ ꯑꯃꯨꯛ ꯂꯦꯟꯁꯤꯜꯂꯛꯇꯣꯏꯔꯥ ꯀꯩꯅꯣ ꯇꯧꯋꯦ ꯃꯈꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯍꯥꯔꯠ ꯑꯣꯏꯔꯦꯕ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯏꯔꯦ ꯌꯥꯏꯕꯅꯦ ꯀꯨꯏꯔꯦ ꯑꯗꯨꯅꯅꯦ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯁꯦꯝꯃꯤꯁꯤꯕꯨ ꯕ꯭ꯔꯣꯁꯦ ꯏꯇꯩꯃꯅ ꯈꯔ ꯉꯝꯕ ꯃꯥꯜꯂꯦ ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥ ꯂꯩꯇꯕꯅꯦ ꯑꯔꯃꯥꯟ ꯅꯪꯁꯨ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔ ꯈꯪꯉꯛꯀꯅꯤ ꯄꯨꯝꯅꯃꯛꯁꯦ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯈꯣꯟꯅꯤ ꯑꯗꯨꯅꯦ ꯑꯩ ꯃꯌꯥꯝꯗ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯕꯀꯣ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥꯅ ꯉꯝꯕ ꯄꯨꯡꯍꯥꯏ ꯍꯥꯏꯅꯩꯌꯦꯕꯀꯣ ꯅꯨꯄꯤꯅ ꯉꯝꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯍꯥꯏꯗꯤ ꯅꯨꯄꯤꯅ ꯉꯥꯡꯕ ꯋꯥ ꯇꯥꯕ ꯍꯥꯏꯁꯦ ꯅꯨꯄꯤꯅ ꯉꯝꯕ ꯀꯧꯗꯦꯕꯀꯣ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯀꯧꯋꯦ ꯑꯗꯨꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯁꯦꯡꯗꯣꯛꯆꯔꯤꯁꯤꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯅ ꯂꯥꯟꯅ ꯈꯟꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯅꯨꯄꯤꯅ ꯉꯝꯕ ꯀꯧꯗꯦꯕ ꯅꯨꯄꯤꯒꯤ ꯋꯥ ꯇꯥꯕꯁꯦ ꯅꯨꯄꯤನ ꯉꯝꯕ ꯀꯧꯗꯦ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯀꯧꯏꯀꯣ ꯑꯗꯨ ꯉꯁꯤꯗꯩ ꯈꯪꯖꯤꯜꯂꯣ ꯅꯪꯁꯨ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯅꯪꯁꯨ ꯅꯨꯄꯤꯅ ꯉꯥꯡꯕ ꯂꯣꯏ ꯇꯥꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯍꯥꯏꯗꯤ ꯃꯤꯅ ꯅꯪꯁꯦ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯛ ꯇꯥꯔꯗꯤ ꯅꯪꯁꯨ ꯍꯣꯔꯥꯏ ꯆꯪꯉꯅꯤ ꯌꯥꯔꯣꯏ ꯌꯥꯝ ꯅꯪꯁꯦ ꯊꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯕ ꯇꯠꯇ꯭ꯔꯦꯕ ꯂꯦꯟꯕꯗ ꯑꯁ ꯀꯜꯂꯦ ꯌꯥꯝꯅ ꯃꯊꯛꯁꯤ ꯈꯛ ꯆꯥꯔꯁꯤꯔ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯅꯦ ꯁꯨꯃꯥꯏꯅ ꯇꯛ ꯇꯛ ꯇꯧꯔꯣ ꯌꯥꯕꯁꯤꯕꯨ ꯃꯌꯥꯝ ꯋꯦꯜꯀꯝ ꯄꯤꯖꯥꯗꯣ ꯀꯩ ꯍꯥꯏꯅꯣ ꯄꯤꯖꯥꯗꯣ ꯆꯥꯔꯁꯦ ꯍꯥꯏ ꯍꯧꯔꯁꯦ ꯁꯤ ꯂꯩꯔꯦ ꯁꯦ ꯂꯩ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯚꯁꯦ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯤ ꯅꯣꯛꯍꯟꯕ ꯌꯥꯝ ꯍꯩ ꯍꯥꯏꯁꯤꯗꯤ ꯅꯣꯛꯑꯒ ꯂꯩꯒꯗꯕꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯝ ꯁꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯁꯦ ꯁꯥꯔꯤ ꯁꯥꯔꯤ ꯇꯧꯔ ꯆꯥꯎꯋꯣ ꯄꯣꯛꯇꯧ ꯃꯥꯜꯂꯤꯅꯦ ꯃꯌꯥꯝꯅ ꯑꯩ ꯑꯊꯤꯕ ꯆꯤꯟꯁꯦ ꯎꯈꯤꯅꯤꯅꯦ ꯄꯤꯖꯥꯗꯣ ꯊꯥꯡ ꯆꯪꯗ꯭ꯔꯦ ꯑꯗꯨꯅꯦ ꯆꯪꯗ꯭ꯔꯦ ꯊꯥꯡ ꯆꯪꯗ꯭ꯔꯦꯕ ꯄꯤꯖꯥ ꯊꯥꯡ ꯆꯪꯗ꯭ꯔꯦ ꯑꯁꯦꯡꯕꯒꯤ ꯃꯊꯛꯁꯤꯗꯤ ꯌꯥꯝꯅ ꯅꯥꯟꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯃꯈꯥꯁꯦ ꯈꯔ ꯀꯟꯊꯣꯛꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯁꯇ ꯑꯗꯨꯝ ꯇꯋꯥ ꯇꯧꯔꯒ ꯁꯦꯝꯕꯅꯤꯅꯕꯀꯣ ꯁꯥꯏꯌꯦ ꯌꯥꯝꯅ ꯋꯥꯎ ꯁꯣ ꯅꯥꯏꯁ ꯀꯩ ꯂꯝꯗꯩꯅꯣ ꯕ꯭ꯔꯣꯁꯦ ꯑꯩꯈꯣꯏ
와뽀 끓이냐? 피자도 백 아니 아마 아니 ꯇꯧꯁꯤꯜꯂꯒ ꯆꯥꯎ ꯑꯗꯨꯝ ꯑꯌꯨꯛꯇ ꯐꯗ꯭ꯔꯥ ꯈꯪꯗꯦꯗ ꯃꯉꯥꯜ ꯃꯉꯥꯟ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯥꯎ ꯆꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯒꯦ ꯒꯥꯏꯁꯤꯗꯤ ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯅꯔꯕꯣ ꯀꯩ ꯂꯝꯗꯩꯅꯣ ꯕ꯭ꯔꯣꯁꯦ ꯄꯥꯈ꯭ꯔꯦꯀꯣ ꯄꯤꯖꯥꯗꯣ ꯊꯥꯡꯖꯪꯗ꯭ꯔꯦ ꯄꯥꯈ꯭ꯔꯦ ꯃꯦꯁꯦꯖ ꯀꯩꯅꯣꯒ ꯅꯦ ꯁꯥꯏꯔꯦꯝ ꯑꯕꯤꯅꯥꯁ ꯉꯁꯤꯗꯤ ꯂꯥꯏꯐ ꯊꯦꯡꯅꯔꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯁꯤꯗꯤ ꯊꯦꯡꯛ ꯌꯨ ꯅꯣꯏ ꯄꯥꯎ ꯅꯪ ꯑꯩ ꯀꯃꯦꯟ ꯄꯥꯔꯛꯇꯦꯕ ꯃꯊꯛ ꯄꯥꯔꯛꯇꯦꯗ ꯃꯊꯛꯇ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯆꯦꯟꯈꯠꯄꯗ ꯌꯥꯎꯈꯤꯕꯅꯤꯀꯣ ꯐꯨꯠꯕꯣꯜꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤ ꯂꯩꯔꯦ ꯅꯪꯅ ꯌꯦꯡꯉꯤꯗꯣ ꯀꯩꯅꯣ ꯁꯤꯗ ꯌꯦꯡꯉꯗꯤ ꯁꯤꯗ ꯌꯦꯡꯉ ꯄꯥꯎ ꯍꯥꯏꯕ ꯑꯗꯨꯗ ꯌꯦꯡꯉ ꯄꯥꯔꯗꯤ ꯃꯤ ꯃꯤꯠ ꯌꯦꯡꯉꯛꯑꯔꯣꯏ ꯎꯗꯦꯕ ꯎꯗꯕ ꯌꯥꯔꯣꯏ ꯃꯤꯠ ꯎꯗꯦ ꯁꯛꯁꯤꯁꯨ ꯈꯔ ꯊꯤꯕꯅꯤꯅꯦ ꯏꯁꯄꯦꯛꯇꯣ ꯃꯤ ꯃꯌꯥꯝ ꯆꯪꯉꯅ ꯏꯁꯄꯦꯛ ꯎꯞꯄꯗꯣ ꯒꯪꯒꯥꯊꯔ ꯃꯥꯜꯂꯦ ꯍꯥꯏꯃꯟꯗꯅ ꯏꯁꯄꯦꯛ ꯑꯝꯇ ꯎꯞꯈꯤꯗ꯭ꯔꯦ ꯅꯪ ꯑꯃꯨꯛ ꯄꯥꯕꯁꯨ ꯎꯕ ꯐꯪꯒꯗ꯭ꯔꯦ ꯍꯥꯏꯕ ꯑꯟꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒꯦ ꯍꯥꯏꯁꯤꯗꯤ ꯇꯧꯒꯅꯨꯃꯤ ꯅꯣꯏꯕꯨ ꯑꯣꯟꯊꯣꯛꯄꯅꯤ ꯅꯣꯏꯁꯦ ꯙꯝꯀꯥ ꯌꯥꯝ ꯇꯧꯋꯤꯅ ꯅꯣꯏꯗꯤ ꯙꯝꯀꯥ ꯌꯥꯝ ꯇꯧꯋꯤꯅ ꯑꯇꯣꯝꯕ ꯖꯤꯕꯅꯦꯅ ꯇꯧꯔꯤ ꯃꯥ ꯅꯣꯏ ꯙꯝꯀꯥ ꯌꯥꯝ ꯇꯧꯋꯤꯗꯅ ꯑꯟꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒꯦ ꯀꯃꯦꯟ ꯄꯥꯔꯛꯇꯕꯒꯤ ꯍꯥꯏꯗꯤ ꯇꯧꯒꯅꯨꯀꯣ ꯑꯩꯗꯤ ꯌꯥꯝ ꯊꯤ ꯁꯥꯎꯔꯛꯀꯅꯤ ꯄꯤꯖꯥꯒ ꯑꯝꯇ ꯆꯥꯖꯔꯣꯏ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯈꯔ ꯊꯥꯗꯣꯛꯇ꯭ꯔꯕꯣ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦꯅꯦ ꯆꯥꯛ ꯆꯥꯔꯤꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯍꯟꯗꯛꯀꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯨꯗꯤ ꯃꯩ ꯇꯥꯔꯦ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯕꯗ ꯄꯨꯛꯂꯤ ꯇꯤꯡꯉꯦ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯗꯤ ꯊꯦꯡꯛ ꯌꯨ ꯗꯨꯝꯃꯦ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯌꯥꯝ ꯋꯥꯏꯑꯦ ꯍꯥꯏꯁꯤꯗꯤ ꯀꯩ ꯊꯕꯛ ꯁꯨꯔꯒꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ ꯆꯦ ꯗꯗꯥ ꯅꯨꯡꯁꯤꯕ ꯉꯥꯡꯊꯣꯔꯛꯄ ꯂꯣꯏ ꯄꯛꯆꯩꯀꯣ ꯑꯩ ꯊꯦꯡꯛ ꯌꯨ ꯑꯗꯨꯅꯦ ꯍꯥꯏꯕ ꯕꯣꯂꯨꯝ ꯈꯔ ꯀꯟꯅ ꯉꯥꯡꯉꯣ ꯑꯗꯨ ꯑꯩꯒꯤ ꯈꯣꯟꯁꯦ ꯌꯥꯝ ꯀꯟꯕꯅꯦ ꯀꯩꯗꯧꯔꯖꯥꯠ ꯅꯪ ꯈꯣꯟꯁꯦ ꯌꯥꯗ꯭ꯔꯖꯥꯠꯂꯣ ꯁꯤꯗ ꯉꯥꯡꯉꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯐꯖꯅ ꯆꯥꯎ ꯆꯦ ꯐꯨꯜꯅꯤ ꯍꯥꯏꯁꯤꯗꯤ ꯏꯠꯂꯤꯁꯦ ꯃꯣꯏ ꯃꯊꯛꯇ ꯑꯉꯥꯡ ꯑꯩꯅ ꯉꯔꯥꯡ ꯃꯣꯃꯣ ꯄꯤꯕꯗꯣ ꯑꯗꯨꯗꯨꯅ ꯄꯤꯔꯝꯕꯅꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯏꯠꯂꯤ ꯂꯥꯛꯑꯦ ꯃꯌꯥꯝ ꯀꯅꯥ ꯑꯃꯦꯔꯤꯀꯥꯗꯒꯤ ꯏꯠꯂꯤ ꯄꯨꯔꯛꯑꯦ ꯍꯥꯏꯕ ꯑꯃꯦꯔꯤꯀꯥ ꯃꯌꯥꯡꯅ ꯄꯤꯔꯝꯃꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ ꯆꯦ ꯗꯗꯥꯅ ꯅꯨꯡꯁꯤꯕ ꯉꯥꯡꯊꯣꯔꯛꯄ ꯂꯣꯏ ꯄꯛꯆꯩꯌꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯄꯤꯖꯥꯗꯣ ꯅꯕꯥꯅꯤꯅ ꯆꯥꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯉꯕꯅꯤꯅ ꯄꯤꯖꯥ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯃꯌꯥꯝ ꯄꯤꯖꯥ ꯂꯪꯊꯣꯛꯈ꯭ꯔꯁꯤ ꯀꯔꯤꯅꯣ ꯆꯥꯔꯤꯗꯨꯕꯨ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤ ꯃꯥꯜꯂꯤ ꯍꯥꯏꯁꯤꯗꯤ ꯃꯉꯥꯟ ꯀꯃꯦꯟ ꯄꯥꯕꯤꯗ꯭ꯔꯦ ꯍꯥꯏꯁꯤꯗꯤ ꯄꯥꯏꯌꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯄꯤꯖꯥꯗꯣ ꯅꯕꯥꯅꯤ ꯈꯛ ꯆꯥꯔꯕꯅꯤꯅ ꯄꯥꯏꯁꯤꯗꯤ ꯅꯍꯥꯟꯒꯤ ꯏꯇꯩꯃ ꯏꯆꯦꯗ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯦꯡꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏ ꯗ꯭ꯔꯪꯀꯔ ꯔꯤꯚꯦꯟꯁ ꯄ꯭ꯔꯦꯡꯗꯣ ꯕ꯭ꯔో ꯈꯔꯒ ꯁꯥꯎꯖꯤꯜꯂꯗꯤ ꯏꯇꯩꯃꯁꯦ ꯃꯀꯣꯛ ꯉꯥꯎꯗꯧꯅꯦ ꯑꯩ ꯈꯜꯂꯦꯕꯀꯣ ꯃꯥꯁꯦ ꯍꯥꯏꯗꯤ ꯑꯃꯨꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯅꯤꯅꯀꯣ ꯑꯩꯅ ꯈꯜꯂꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣꯅ ꯑꯗꯒꯤ ꯀꯔꯤꯅꯣꯅ ꯑꯩꯅ ꯈꯟꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯒ ꯃꯥꯁꯦ ꯚꯤꯗꯤꯑꯣꯁꯨ ꯅꯝꯖꯔꯝꯃꯤꯅꯤ ꯂꯩ ꯆꯤꯛꯊꯠꯈ꯭ꯔꯦ ꯑꯦꯜ ꯀꯦ ꯀꯄꯜ ꯍꯥꯏꯌꯦ ꯀꯄꯜꯕꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯇꯔꯥꯝꯅ ꯑꯣꯏ ꯍꯥꯏꯔꯤꯌꯦ ꯄꯤꯖꯥꯗꯨ ꯁꯥꯏꯕ ꯌꯥꯏꯕꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯏ ꯌꯥꯅꯤ ꯗꯗꯥꯅꯗꯤ ꯏꯇꯩꯃꯒꯤ ꯂꯥꯏꯐ ꯌꯦꯡꯉꯒ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯕꯤꯒꯦ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯑꯗꯣ ꯅꯨꯄꯥꯅ ꯆꯥꯛ ꯊꯣꯡꯉꯅ ꯅꯣꯛꯅꯔꯛꯀꯅꯨꯀꯣ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯦ ꯑꯗꯨ ꯃꯥꯗꯤ ꯑꯩ ꯍꯟꯗꯛ ꯅꯥꯏꯌꯦꯕꯀꯣ ꯍꯦꯡꯕ ꯍꯥꯏꯗꯣꯛꯀꯦꯗ ꯏꯖꯠ ꯃꯥꯡꯍꯟꯒꯦꯗ ꯅꯋꯥ ꯂꯧꯗꯦ ꯃꯥꯅꯦ ꯈꯪꯕ꯭ꯔꯥ ꯃꯋꯥ ꯂꯧꯗꯦ ꯑꯩ ꯇꯧꯕꯤꯔꯒꯦ ꯊꯣꯏꯕꯤ ꯑꯩ ꯇꯧꯕꯤꯔꯒꯦ ꯍꯧꯒꯠꯂꯅ ꯑꯩ ꯇꯧꯕꯤꯔꯒꯦ ꯍꯥꯏꯔꯒ ꯁꯨꯡꯇꯧ ꯇꯧꯗꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯨ ꯋꯥꯏ ꯁꯤꯠꯇꯕ꯫ ꯑꯩ ꯇꯧꯕꯤꯔꯒꯦ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯍꯧꯒꯠꯂꯒ ꯑꯩꯁꯦ
ꯋꯥꯏꯁꯨ ꯁꯤꯠꯂꯦ ꯑꯗꯒꯤ ꯆꯥꯛꯁꯦ ꯊꯣꯡꯉꯣꯅꯨꯀꯣ ꯍꯥꯏꯔꯦ ꯂꯩꯕꯨꯗꯤ ꯃꯥ ꯑꯗꯨꯝ ꯃꯄꯥꯟꯗꯩ ꯑꯗꯨꯝ ꯂꯩꯔꯦ ꯃꯥ ꯊꯕꯛ ꯅꯪꯗꯕꯒꯤꯕꯨꯗꯤ ꯑꯣꯏꯕꯀꯣ ꯅꯣꯛꯅꯤꯡꯉꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯇꯧꯔꯣꯅ ꯇꯧꯔꯣ ꯑꯩ ꯇꯧꯕꯤꯔꯒ ꯁꯨꯡꯇꯧ ꯇꯧꯗꯕ ꯏꯇꯥꯎ ꯍꯦꯄꯤ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯍꯦꯄꯤ ꯀꯔꯝꯕꯅꯣ ꯃꯉꯥ ꯍꯦꯄꯤ ꯀꯔꯝꯕꯅꯣ ꯚꯤꯗꯤꯑꯣ ꯐꯖꯕ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯣ ꯊꯥꯒꯠꯂꯛꯀꯦ ꯚꯣꯀꯦꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯚꯣꯂꯨꯝ ꯈꯔ ꯀꯟꯅ ꯉꯥꯡꯉꯨ ꯍꯥꯏ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯐꯣꯟ ꯑꯁꯤ ꯂꯩꯔꯒ ꯅꯪ ꯁꯤꯗ ꯉꯥꯡꯕ ꯇꯥꯗꯣꯏꯅꯤ ꯅꯨꯄꯤ ꯕ꯭ꯔꯣ ꯑꯩ ꯁꯣꯔꯤ ꯕ꯭ꯔꯣ ꯑꯦꯟ ꯏꯇꯩꯃ ꯅꯣꯏꯕꯥꯅꯤꯃꯛ ꯀꯔꯝꯕ ꯐꯨꯠꯕꯣꯂꯔꯒꯤ ꯐꯦꯟꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯩꯗꯤ ꯃꯦꯁꯤ ꯀꯃꯦꯟ ꯄꯥꯗ꯭ꯔꯦ ꯆꯦ ꯁꯥꯎꯔꯛꯑꯒꯦ ꯍꯥꯏ ꯄꯥꯏꯌꯦ ꯑꯩꯅ ꯆꯥꯕꯤ ꯎꯝ ꯀꯩꯅꯣ ꯃꯦꯔꯥ ꯑꯩꯒꯤ ꯇꯦꯔꯥ ꯆꯦ ꯑꯦꯟ ꯇꯥꯃꯣ ꯃꯊꯪꯗ ꯉꯥꯅꯨ ꯑꯩꯈꯣꯏ ꯉꯥꯅꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯀꯥꯎꯅꯤꯀꯣ ꯁꯣꯏꯗꯕꯤ ꯑꯩꯈꯣꯏ ꯉꯥꯅꯨ ꯆꯥꯗꯤꯌꯦ ꯉꯥꯅꯨꯁꯦ ꯍꯦꯟꯈ꯭ꯔꯦꯕ ꯍꯥꯟꯅ ꯆꯥꯔꯝꯃꯦꯕꯀꯣ ꯉꯥꯅꯨ ꯍꯦꯟꯈ꯭ꯔꯦꯕ ꯍꯥꯎꯕ꯭ꯔꯣ ꯁꯤ ꯏꯠꯂꯤꯁꯦ ꯍꯥꯎꯇꯦ ꯇꯣꯛꯑꯣ ꯑꯗꯨ ꯆꯥꯔꯨꯔꯅꯨ ꯉꯁꯥꯏ ꯋꯥꯏꯗꯤ ꯌꯥꯝ ꯍꯥꯎꯗꯧꯕ ꯃꯥꯟꯕꯅꯤꯅꯦ ꯀꯩ ꯏꯠꯂꯤꯅꯣ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯆꯥꯕꯗꯤ ꯑꯗꯨꯝ ꯌꯥꯏ ꯀꯩꯅꯣꯒꯤ ꯏꯠꯂꯤꯅꯦ ꯀꯩꯅꯣ ꯒꯨꯍꯥꯒꯤꯗꯤ ꯅꯠꯇꯦ ꯃꯨꯡꯗꯥꯜꯒꯤꯁꯨ ꯃꯥꯟꯗꯦ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯃꯥꯏꯁꯦ ꯎꯔꯠ ꯗꯥꯜꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯖꯥꯠꯂꯣ ꯃꯍꯥꯎꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦ ꯆꯦꯡꯗꯤ ꯌꯥꯎꯋꯦ ꯃꯥꯏ ꯀꯩꯅꯣꯁꯤꯗꯤ ꯍꯥꯎꯋꯦ ꯆꯠꯅꯤꯁꯤꯗꯤ ꯍꯥꯎꯋꯦ ꯆꯤꯆꯦ ꯗꯗꯥꯗ ꯑꯝꯇ ꯍꯥꯏ ꯑꯝꯇ ꯍꯥꯏꯌꯣꯌꯦ ꯍꯥꯏ ꯑꯝꯇ ꯍꯥꯏꯌꯣ ꯀꯔꯤ ꯂꯝꯗ ꯂꯩꯔꯤꯅꯣ ꯍꯥꯏ ꯀꯩ ꯂꯝꯗ ꯂꯩꯔꯤꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯌꯨꯄꯤꯗ ꯂꯩꯔꯤꯅꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯦꯞ ꯑꯦ ꯕ꯭ꯂꯦꯁ ꯁꯟꯗꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯩ ꯂꯝꯗꯩꯅꯣ ꯋꯥꯀꯣꯛꯄꯤꯗꯩꯅꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯈꯤꯗ꯭ꯔꯦ ꯍꯥꯏ ꯄꯥꯏꯌꯦ ꯚꯣꯂꯨꯝꯗꯣ ꯑꯩꯈꯣꯏꯗꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯇꯥꯃꯣꯗꯩ ꯆꯦꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏ ꯑꯩ ꯉꯁꯤ ꯈꯔ ꯀꯦ ꯑꯗꯨꯅꯅꯦ ꯂꯨꯄꯥ 50-60 ꯃꯦꯀꯞ ꯊꯥꯗꯕꯩꯅꯤ ꯅꯕꯥꯅꯤ ꯍꯣꯔꯦꯟ ꯄꯣꯛ ꯆꯥꯔꯒ ꯕꯥꯔꯇꯤꯟ ꯂꯝꯖꯦꯟ ꯇꯧꯔꯛꯑꯣꯀꯣ ꯍꯥꯏꯁꯤꯗꯤ ꯑꯗꯨ ꯄꯣꯛ ꯆꯥꯕꯩ ꯅꯃꯥꯒꯨꯝꯒꯤ ꯕꯥꯔꯇꯤꯟ ꯂꯝꯖꯦꯟ ꯇꯧꯕ ꯑꯣꯏꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏ ꯑꯣꯏꯅꯥꯝ ꯔꯥꯖꯦꯁ ꯍꯥꯏ ꯕꯥꯇꯤꯟ ꯂꯝꯖꯦꯟ ꯍꯥꯏꯔꯛꯏꯁꯦ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯗꯥꯏꯔꯤꯌꯥ ꯇꯧ ꯍꯥꯏꯅꯦꯕ ꯍꯥꯏꯌꯣ ꯍꯥꯏꯕ ꯅꯠꯇꯦ ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯥꯕ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯆꯦꯒꯤ ꯏꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯆꯦꯒꯤ ꯏꯆꯥ ꯑꯃ ꯁꯨꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯆꯦ ꯌꯦꯟ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯣ ꯗꯥꯒ ꯍꯥꯏ ꯌꯦꯟ ꯆꯥꯕꯩꯔꯣ ꯌꯦꯟ ꯐꯥꯕꯩꯔꯣ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯉꯦ ꯑꯩ ꯍꯥꯏꯁꯤꯗ ꯅꯪ ꯅꯣꯡ ꯃꯪꯅꯤꯡꯉꯕꯣ ꯇꯥꯃꯣꯒ ꯆꯦꯒꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨ ꯋꯥꯀꯣꯛꯄꯤꯗꯒꯤꯅꯦ ꯁꯤꯅ ꯐꯗ꯭ꯔꯣ ꯚꯦꯖꯤꯇꯦꯕꯜꯁꯨ ꯃꯌꯥꯝ ꯆꯥꯕ ꯐꯪꯉꯦ ꯃꯦꯒꯤꯁꯨ ꯆꯥꯕ ꯐꯪꯉꯦ ꯇꯟꯁꯨ ꯆꯥꯕ ꯐꯪꯉꯦ ꯁꯤꯅꯤ ꯌꯥꯝ ꯐꯕ ꯍꯥꯏꯁꯦ ꯀꯣꯝꯕꯣ ꯍꯥꯏꯁꯦ ꯀꯣꯝꯕꯣ ꯄꯦꯛ ꯃꯪꯗ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯍꯥꯏꯕꯅꯤ ꯃꯉꯥꯟꯗꯤ ꯍꯥꯏꯁꯤꯁꯦ ꯉꯥꯟ ꯊꯧꯕ ꯍꯥꯏꯁꯦ ꯑꯣꯏꯔꯝꯒꯅꯤ ꯍꯦꯄꯤꯁꯦ ꯍꯦꯄꯤ ꯅꯇꯨ ꯊꯤꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯄꯤ ꯊꯤꯕꯒꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯀꯩꯅꯣ ꯏꯃꯥꯟꯅꯕꯅꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯪꯉꯤꯁꯦ ꯀꯩꯅꯣ ꯑꯩ ꯁꯤꯡꯒꯜꯅꯤ ꯍꯥꯏ ꯑꯩ ꯁꯤꯡꯒꯜꯅꯤ ꯒꯥꯏꯌꯦ ꯈꯨꯄꯥꯛ ꯊꯥꯕꯗ ꯅꯞ ꯆꯣꯡꯊꯣꯛꯀꯅꯤ ꯅꯪ ꯇꯥꯃꯣꯒ ꯆꯦꯒꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯄꯥꯈ꯭ꯔꯦꯀꯣ ꯆꯦꯒꯤ ꯑꯉꯥꯡ ꯎꯔꯛꯑꯣꯕꯨ ꯀꯩꯅꯣ ꯎꯔꯛꯑꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯉꯥꯡ ꯎꯔꯛꯑꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯎꯠꯂꯛꯑꯣ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ
Bem bem soro khai bam hai. Che ta mo da am ta sao lo hu jing ngam bre nge. Yam thuna sao. Hꯧꯖꯤꯛ Yade. ꯁꯥꯎꯕ ꯂꯩꯇꯦ Sao wei bit lai ti ma. Che gi ming di kai ko ge ai gi ming Jeniba. Ai single ne ga ai di. Angang boarding thangkrabo hantakti ukhidre hai angang boarding thangre itaw happy hoi luhongi badagi mapal thokidre ai di adu ne. Chega itai ma ga luhongbagi photo leradi amta video thaga piro yam yengi yum yor kan yang halake. ꯆꯦꯒ ꯏꯇꯩ ꯃꯉꯥꯏ ꯂꯩ Ma chega itai ga hai bane itai ma ga hai pa ga char o hai bane hai jide o yen to char o hai ba ai comment piri khuding gi kaino piri khuding ga ja da adum nam kaino nam leire kai hai no loki loi tam mara ai comment piri khuding gi ja da jada adum leirame hai male ko Manipur prem hai namanangi mai gi dag to yam nungai te sit nalam bane uring thong badagi dag ta khiro video adum yengi comment pa pi drasurai aina khambra ko kalen ahan bho pe yam kan sa bdo ai mai je oli yam oye ba ko adane kaino tauba uring tholak ko ada uring je ai di tholak ko ne khot to gi han hone khot pe am kan le bai je duna kaino dak to ta gra ba sida ani ta ju si je ngarang han da gi thung bu uring ne kitang le thok sarak ta ngai aina nampu ha pu da khotat la ga da tan gra ado ai di yen coiler oina chabir o mathang da chicken mukbang to bir o to ke coiler sida phang ni phang ya coiler phang ya còn ní có thôi đã bị hả nhưng mà em xin chào ไอ้ cái ที่สวนป่าเลย em chào chào cái bầm tập ไอ้โอเวอร์เลย coi lấy ra biết rồi over single is the best your ไม่อังการเลยก็โน้ริกาก็สิ่งนั้นเองก็เรียนรู้แต่ยัง alunya ida yang program ah Hai awak hai ngam hai mesa hai sakale ya hai 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 mayam hai re ko happy family hai mayam kainom ta hai hoge hai mayam na ningi bado hungry hungry for thau tanau tanu hai gì kaidorige hai kaidorige breakfast tawri aduga mayam ai dream ai gi dream hairam mo aduga ai gi di football player apawa oiba hai oiro good luck aduga karam kanda yumda tholok to no che hai akoi thola ni ngak le color le la ni ke to ge breakfast tawri dada se ming keno ming kai ko ge che rozen khali pha hey kai thabak to ri no hai ai de adum yengi ko hai che ga ite ga video se comment su adum pajai ai di favorite user ai gi favorite youtuber ne hai ba ai di thank you give it up che ite full support hai thank you phone number po phone number do ai gi no video da description na yang chaw na tharam ne tamu gi kai thabak to ge hai ai army da lai atu thabak ki wa je ko ai sida lai na khara restrict oi ma hai ko ko je ko hai di mathak te gi ke no na yamna pressure la eba duna haining de ba aduni ne ma mayam chawbi no ba hayang yum la ga na hai ge ba itai ma hanna mukta chafu o hai amu aduna ja phunda na hospital yau ta re hai bro na pamba manipur gi aphaba musician ani gi ming hai ra o hai ma ji music khara taw do male aina pamjaba musician da di yam na to the singer da hai da ra di kana do no kariba anda arbin yang pa mai da ya arvin ju pa mi di kariba ma ya nan je mas na nat ne aku to nang na la ma to karamba uma anda bra uman ta to adu khara ta mai ano boy na ko do ari ba di yam lai gre da ai di
ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯀꯣ ꯆꯦ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯁꯗꯥꯅꯟꯗ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦ ꯅꯥꯔꯦ ꯑꯗꯒꯤ ꯆꯦ ꯏꯁꯩꯁꯨ ꯏꯁꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯍꯩꯕꯨ ꯑꯏꯪꯕ ꯄꯥꯝꯕꯒꯤ ꯑꯣꯏꯕꯅ ꯑꯝꯇ ꯍꯥꯏꯈꯤꯕ ꯇꯧ ꯅꯪ ꯊꯣꯛ ꯇꯧ ꯏꯁꯩꯅ ꯑꯏꯪꯕꯒꯨꯝꯕ ꯇꯞꯄꯒꯨꯝꯕ ꯇꯥꯕ ꯄꯥꯝꯕꯒꯤ ꯔꯟꯕꯤꯔ ꯊꯧꯅꯥ ꯄꯥꯝꯃꯤ ꯌꯥꯔꯦ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯌꯥꯔꯦ ꯍꯥꯏꯔꯣꯏ ꯍꯥꯏꯔꯣ ꯅꯪ ꯍꯥꯏꯌꯨ ꯍꯥꯏꯔꯣꯏ ꯑꯩ ꯁꯤ ꯆꯥꯈꯤꯅꯤ ꯃꯌꯥꯝ ꯀꯃꯦꯟ 1000 ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯩ ꯉꯝꯃꯔꯣꯏ ꯄꯥꯕ ꯑꯩ ꯄꯥꯒꯦ ꯁꯤꯠꯂꯣ ꯀꯄꯜ ꯅꯝꯕꯗ ꯌꯥꯝꯅ ꯆꯝꯕꯁꯦ ꯕ꯭ꯔꯣꯒ ꯏꯇꯩꯃꯒꯅ ꯍꯦꯜꯂꯦ ꯅꯨꯡꯁꯤꯃꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯆꯦꯒ ꯇꯥꯃꯣꯒ ꯑꯅꯤꯃꯛ ꯔꯣꯅꯥꯜꯗꯣꯒ ꯃꯦꯁꯤꯒ ꯀꯔꯝꯕꯅ ꯄꯥꯝꯃꯤ ꯑꯩ ꯍꯥꯟꯅꯗꯤ ꯔꯣꯅꯥꯜꯗꯣ ꯌꯥꯝ ꯄꯥꯝꯃꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯅꯝꯕꯅ ꯃꯦꯁꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯤꯔꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯝꯃꯤꯅꯦ ꯆꯦ ꯍꯥꯏ ꯋꯥꯊꯤ ꯍꯥꯏꯗꯤ ꯊꯕꯛꯀ ꯂꯩꯖꯗ꯭ꯔꯕꯣ ꯂꯩꯇ꯭ꯔꯤꯌꯦ ꯍꯧꯖꯤꯛ ꯊꯕꯛ ꯑꯌꯨꯛꯇ ꯊꯕꯛ ꯀꯩꯁꯨ ꯂꯩꯇꯦ ꯊꯕꯛ ꯃꯥꯁꯨ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯑꯦ ꯑꯩꯁꯨ ꯊꯕꯛ ꯇꯧ ꯂꯣꯏꯔꯒ ꯊꯕꯛ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯀꯜꯄꯅꯥ ꯅꯪ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯥꯜꯂꯦ ꯃꯤ ꯂꯥꯏꯔꯤꯛꯇ ꯂꯥꯛꯑ ꯋꯥꯊꯤ ꯊꯤ ꯉꯥ ꯐꯥꯏꯗꯧꯗꯅ ꯅꯠꯇꯦ ꯃꯥ ꯍꯥꯏꯖꯨꯝꯀꯣ ꯊꯕꯛꯀ ꯂꯩꯖꯗ꯭ꯔꯕꯣꯏ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯂꯩꯇꯗꯅ ꯂꯥꯏꯐ ꯊꯥꯔꯝꯃꯤꯅꯦꯕ ꯁꯨꯝ ꯊꯕꯛ ꯂꯣꯏꯔꯛꯄꯒꯤ ꯑꯗꯣ ꯅꯪꯅ ꯑꯃꯨꯛ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯃꯤꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯂꯥꯛꯑ ꯊꯕꯛ ꯂꯩꯇ꯭ꯔꯕꯣꯅ ꯀꯣꯏ ꯂꯥꯎ ꯂꯩ ꯅꯪꯅ ꯍꯦꯟꯅ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯥꯜꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯤꯌꯨ ꯍꯤꯡꯕꯨ ꯍꯤꯡꯉꯗꯤ ꯑꯉꯛꯄ ꯃꯌꯥꯝ ꯂꯩꯗꯨꯅꯤ ꯏꯆꯦꯒ ꯏꯇꯩꯒ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯁꯦ ꯀꯔꯝꯕꯗꯒꯤ ꯍꯧꯒꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯃꯨꯛꯕꯥꯡ ꯑꯍꯥꯟꯕꯗꯨꯅ ꯍꯧꯋꯤꯀꯣ ꯑꯗꯨꯏ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯎꯗ꯭ꯔꯤꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦꯕ ꯈꯪꯗꯦꯗ ꯑꯩꯁꯨ ꯑꯩ ꯁꯪꯒꯣꯝ ꯊꯛꯇ꯭ꯔꯤꯌꯦ ꯀꯣꯏꯕ ꯆꯠꯄꯒꯤꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯕ꯭ꯂꯣꯛ ꯊꯥꯒꯠꯂꯛꯑꯣ ꯔꯦꯁꯇꯨꯔꯦꯟꯗꯒ ꯑꯍꯥꯎꯕ ꯃꯌꯥꯝ ꯆꯥꯊꯔꯒ ꯍꯣꯏ ꯁꯣꯏꯗꯕꯤ ꯊꯥꯒꯠꯂꯛꯀꯦ ꯌꯣꯡꯆꯥꯛꯇꯣ ꯀꯩꯅꯣ ꯃꯨꯔꯛꯅꯦ ꯀꯩꯅꯣ ꯃꯣꯔꯣꯛꯅꯦ ꯅꯥꯀꯨꯞꯄꯤꯅꯦ ꯊꯥꯎꯗ ꯇꯥꯎꯔꯒ ꯑꯗꯨꯒ ꯏꯔꯣꯟꯕ ꯌꯥꯕꯅꯦ ꯏꯇꯥꯎꯕꯤ ꯍꯥꯏ ꯅꯥꯀꯨꯞꯄꯤꯗꯨꯅ ꯂꯨꯈ꯭ꯔꯦꯕꯣ ꯑꯩ ꯏꯔꯣꯟꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯍꯧꯖꯤꯛ ꯉꯥꯔꯤ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯑꯩ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯔꯦ ꯗꯗꯥꯒꯤ ꯃꯤꯡ ꯌꯥꯝ ꯐꯖꯩꯌꯦ ꯆꯦꯒꯤ ꯃꯤꯡꯁꯨ ꯑꯩꯒꯤ ꯃꯤꯡ ꯖꯦꯅꯤꯕꯥ ꯀꯧꯋꯦ ꯃꯥꯒꯤꯅ ꯔꯣꯖꯦꯟ ꯈꯥꯂꯤꯐꯥ ꯃꯥꯒꯤꯅ ꯖꯦꯅꯦꯕꯥ ꯇꯨꯟ ꯖꯦꯅꯤꯕꯥ ꯇꯨꯟ ꯙꯔꯃꯀꯔ ꯑꯦꯂꯥꯏꯁ ꯍꯥꯏꯔꯣ ꯅꯪ ꯊꯃꯣꯏꯅ ꯆꯦ ꯄꯦꯟꯅꯦ ꯎꯗꯕ ꯍꯥꯏꯔꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯁꯨ ꯅꯥꯔꯦ ꯆꯦ ꯍꯥꯏ ꯄꯦ ꯂꯥꯎ ꯈꯣꯡꯉꯛꯑꯦ ꯃꯥꯏꯁꯦ ꯀꯃꯦꯟ ꯄꯥꯝꯕꯤꯗꯦꯅ ꯇꯧꯔꯛꯏ ꯃꯥꯜꯂꯦ ꯑꯌꯥ ꯑꯃꯨꯛꯄꯨ ꯃꯌꯥꯝ ꯄꯥꯏꯈꯠꯈ꯭ꯔꯦ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯏꯇꯩꯃꯒ ꯇꯥꯃꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯁꯨꯒꯨꯅꯨꯗꯒꯤꯅꯤ ꯍꯥꯏ ꯆꯦ ꯍꯥꯏ ꯇꯥꯃꯣꯁꯨ ꯀꯟꯅ ꯄꯥꯝꯒꯦ ꯀꯅꯥ ꯄꯥꯝꯒꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯦ ꯔꯣꯅꯥꯜꯗꯣꯒ ꯃꯦꯁꯤꯒ ꯀꯔꯝꯕ ꯄꯥꯝꯃꯤ ꯃꯦꯁꯤ ꯄꯥꯝꯃꯦ ꯍꯥꯏꯌꯨ ꯃꯦꯁꯤ ꯄꯥꯝꯃꯤ ꯑꯗꯨꯅꯤ ꯒꯨꯗ ꯌꯣꯆꯥꯕꯤꯁꯨ ꯕꯣꯏ ꯄꯥꯝꯃꯤ ꯐꯣꯟ ꯇꯥꯈꯤꯗꯣꯔꯦ ꯆꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯝꯕꯅꯦ ꯂꯣꯏꯗꯣꯔꯦ ꯃꯥꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯩꯅ ꯀꯃꯦꯟ ꯄꯥꯔꯤꯉꯩꯗ ꯆꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯅꯪꯅ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯀꯃꯦꯟ ꯄꯥꯕꯩ ꯀꯩꯅꯣ ꯇꯧꯕꯗ ꯏꯟꯕꯗ ꯍꯦꯛꯇ ꯂꯦꯡꯈꯠꯀꯦ ꯍꯥꯏꯕ ꯍꯧꯒꯠꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏ ꯀꯨꯏꯔꯦ ꯅꯣꯛꯁꯜꯂꯛꯄꯁꯨ ꯌꯥꯎꯏ ꯌꯥꯝ ꯄꯛꯑꯦ ꯆꯤꯆꯦꯒ ꯏꯇꯩꯒꯁꯦ ꯊꯦꯡꯀ꯭ꯌꯨ ꯗꯗꯥ ꯑꯃꯗꯤ ꯏꯇꯩꯃ ꯍꯧꯖꯤꯛ ꯊꯕꯛ ꯂꯩꯇꯕ ꯍꯥꯏꯔꯛꯏꯕ ꯃꯤꯗꯣ ꯊꯕꯛ ꯂꯩꯔꯝꯃꯣꯏ ꯍꯥꯏꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯤ ꯑꯣꯏꯔꯗꯤ ꯂꯥꯏꯐ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯇꯥꯃꯣꯖꯤꯁꯨꯀꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯊꯕꯛ ꯑꯃꯨꯛ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯕ ꯍꯜꯂꯛꯑꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯍꯜꯂꯛꯑꯦ ꯑꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝ ꯂꯣꯏꯔꯒ ꯄꯤꯖꯥꯐꯧ ꯁꯦꯝꯒꯠꯂꯛꯑꯕꯅꯦ ꯑꯃꯨꯛ ꯍꯧꯖꯤꯛ ꯊꯕꯛ ꯐꯕꯒꯤ ꯆꯥꯡꯗꯣ ꯑꯗꯒꯤ ꯄꯤꯖꯥꯒꯗꯣ ꯃꯤ ꯄꯨꯡ 300-400 ꯆꯪꯉ ꯁꯦꯝꯖꯔꯛꯑꯕꯅꯦ ꯌꯦꯡꯉꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯔꯒ ꯆꯥꯗꯣꯏꯅꯦꯅ ꯆꯪꯉꯛꯑꯕꯅꯦꯗ ꯂꯦꯞꯇꯣ ꯊꯥꯁꯦ ꯍꯥꯏꯔꯗꯤ ꯊꯥꯔꯝꯕꯅꯦ ꯑꯗꯨꯗꯨ ꯊꯕꯛ ꯂꯩꯇꯕ꯭ꯔꯥ ꯍꯪꯖꯜꯂꯛꯑꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯕ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯅꯈꯨꯠꯁꯦ ꯂꯦꯡꯉꯤꯗꯀꯣ ꯅꯪꯁꯦ ꯃꯩꯗ ꯆꯥꯛ ꯊꯣꯡꯍꯟꯕꯗ ꯃꯩ ꯄꯨꯂꯞ ꯃꯨꯊꯠꯂꯝꯃꯦꯗ ꯅꯪꯁꯦ ꯔꯣꯅꯥꯜꯗꯣ ꯍꯥꯏꯁꯤꯗꯤ ꯏꯆꯦ ꯍꯣꯏꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯅꯕꯥꯅꯤꯁꯦ ꯍꯥꯏ ꯑꯁ ꯅꯪ ꯃꯨꯛ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯦꯍꯦ ꯌꯨꯝꯅꯥꯝ ꯁꯨꯔꯦꯟꯗ꯭ꯔ ꯑꯁ ꯊꯃꯣꯏꯁꯦ ꯀꯥꯏꯈꯩ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤꯅꯤ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤꯅꯦ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯆ
ꯑꯉꯥꯡꯗꯨꯁꯨ ꯗꯗꯥ ꯈꯣꯏꯒ ꯄꯨꯟꯅ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯦ ꯁꯤꯗ ꯑꯗꯣ ꯃꯥ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯀꯩꯅꯣ ꯁꯦꯁꯟ ꯍꯧꯈꯤꯕꯗꯒꯤꯀꯣ ꯑꯥꯗ ꯕꯣꯔꯗꯤꯡꯗ ꯊꯝꯃꯝꯃꯦ ꯁꯤꯗ ꯑꯩꯈꯣꯏ ꯊꯥ 2-3 ꯈꯛꯇꯪ ꯉꯥꯏꯔꯕꯅꯤꯅ ꯂꯩꯗꯧꯕ ꯁꯤꯗ ꯃꯤꯡ ꯆꯟꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯥꯗ ꯑꯣꯏꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯀꯥꯍꯜꯂꯝꯃꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯇꯦ ꯃꯥ ꯀꯃꯦꯟ ꯄꯥꯗ꯭ꯔꯦ ꯄꯣꯛꯑꯦ ꯆꯦ ꯀꯃꯦꯟꯁꯦꯀꯣ ꯍꯣꯏꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯍꯥꯏꯗꯤ ꯀꯌꯥ ꯄꯣꯛꯀꯦ ꯈꯜꯂꯤꯅꯣ ꯍꯥꯏꯔꯝꯃꯣ ꯆꯥꯎꯈꯠꯈꯤꯕ ꯆꯦ ꯍꯣꯏꯁꯦ ꯑꯉꯥꯡ ꯀꯌꯥ ꯄꯣꯛꯀꯦ ꯈꯜꯂꯤꯅꯣ ꯍꯥꯏꯔꯝꯃꯣ ꯑꯩꯅ ꯈꯟꯕꯗꯨꯃꯛ ꯍꯥꯏꯗꯣꯛꯑꯝꯃꯒꯦꯁꯦ ꯑꯗꯨ ꯍꯥꯏꯗꯣꯛꯑꯒꯦ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯏꯆꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯍꯥꯏꯗꯤ ꯏꯌꯥꯗ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯅꯤꯔꯛ ꯄꯣꯛꯄꯗꯨꯁꯨ ꯀꯌా ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯗꯤ 3ꯗꯤ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯅꯤꯔꯛ ꯄꯣꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯍꯥꯏꯗꯣꯛꯄ ꯂꯣꯏꯁꯜꯂꯒꯦꯗꯤ ꯈꯜꯂꯦ ꯋꯥꯠꯁꯑꯞꯇ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯄꯁꯨ ꯀꯔꯝꯕ ꯌꯥꯎꯏ ꯚꯤꯗꯤꯑꯣꯗ ꯅꯝꯕꯔ ꯍꯥꯞꯄꯤꯅꯣ ꯆꯦ ꯍꯥꯏ ꯍꯟꯗꯛꯀꯤ ꯉꯔꯥꯡ ꯑꯅꯧꯕ ꯍꯥꯏꯗꯤ ꯉꯔꯥꯡ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗꯣ ꯉꯔꯥꯡ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗꯨꯁꯨ ꯍꯥꯞꯄꯅꯦ ꯉꯔꯥꯡ ꯅꯠꯇꯦ ꯅꯍꯥꯟ ꯉꯔꯥꯡ ꯍꯥꯏꯗꯤ ꯉꯍꯥꯟ ꯍꯥꯏꯕꯀꯣ ꯔꯣꯅꯥꯜꯗꯣ ꯍꯥꯏ ꯏꯆꯦ ꯍꯣꯏꯁꯦ ꯑꯉꯥꯡ ꯀꯌꯥ ꯄꯣꯛꯀꯦ ꯈꯜꯂꯤꯅꯣ ꯍꯥꯏꯈ꯭ꯔꯦ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗ ꯅꯝꯕꯔ ꯍꯥꯞꯄꯤꯅꯣ ꯍꯥꯏꯔꯝꯃꯦ ꯏꯇꯩꯃꯒ ꯇꯥꯃꯣꯒꯅ ꯅꯆꯥ ꯌꯥꯎꯗ꯭ꯔꯤꯕꯣ ꯍꯥꯏ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯌꯥꯎꯋꯦ ꯏꯀꯥꯏꯒꯅꯣ ꯑꯩꯈꯣꯏ ꯌꯦꯡꯅꯤꯡꯕ ꯂꯩꯌꯦ ꯍꯥꯏꯌꯦ ꯀꯃꯦꯟ ꯄꯥꯗ꯭ꯔꯦꯀꯣ ꯕ꯭ꯔꯣ ꯄꯥꯏꯌꯦ ꯍꯥꯏ ꯗꯥꯇꯣꯟꯒꯤ ꯊꯣꯏ ꯑꯁ ꯃꯃꯤꯡ ꯊꯤ ꯅꯨꯡꯁꯤꯌꯦ ꯁꯤꯗꯤ ꯗꯥꯇꯣꯟꯒꯤ ꯊꯣꯏ ꯔꯣꯖꯦꯟꯒꯤ ꯖꯦꯅꯤꯕ ꯍꯥꯏꯁꯤꯗꯤ ꯖꯤꯛ ꯖꯥꯛ ꯌꯥꯝ ꯂꯥꯎꯗ꯭ꯔꯣ ꯑꯩ ꯁꯪꯒꯣꯝꯇꯗꯤ ꯊꯛꯀꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯄꯥꯎꯑꯣ ꯀꯦꯃꯦꯔꯥ ꯃꯥꯏꯛꯅ ꯅꯪꯅ ꯃꯨꯜꯂ ꯂꯩꯔꯦ ꯅꯪꯗꯤ ꯉꯥꯡꯗꯦ ꯑꯩꯗꯤ ꯐ꯭ꯔꯦꯟ ꯑꯅꯤ ꯑꯅꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯦ ꯌꯥꯝ ꯌꯦꯡꯕꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯀꯣ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯑꯗꯨꯝ ꯅꯣꯛꯑꯦ ꯑꯗꯨꯝ ꯍꯥꯏꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯋꯥꯈꯜ ꯄꯣꯊꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯁꯦꯀꯦꯟ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯤꯅꯣꯛ ꯇꯝꯕ ꯉꯝꯃꯤꯕꯗꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯈꯧꯕꯤꯔꯒ ꯃꯦꯠꯁꯤꯟꯖꯔꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯃꯊꯛꯇꯒꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯐꯤꯁꯨ ꯍꯦꯛꯇ ꯍꯩꯊꯔꯛꯄꯅꯦ ꯁꯣꯝꯒꯤꯔ ꯊꯝꯕꯤꯗꯨꯔ ꯁꯤꯒꯤꯗꯤ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯁꯤ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯣꯏꯁꯨ ꯃꯥꯒꯤ ꯅꯂꯥ ꯃꯐꯝ ꯑꯣꯏꯕꯒꯤ ꯍꯩꯊꯖꯔꯛꯏꯅꯤ ꯀꯩꯅꯣ ꯑꯣ ꯍꯥꯏꯔꯁꯨ ꯑꯁꯤꯗ ꯌꯥꯔꯣꯏꯕ ꯀꯥꯏꯕꯗꯣ ꯑꯗꯨꯏꯔ ꯑꯣ ꯄꯣꯠ ꯑꯃꯣꯠꯄ ꯊꯥꯗꯔꯀꯥꯟꯗꯕꯨꯗꯤ ꯂꯥꯎꯈꯤꯕ ꯌꯥꯅꯦꯕ ꯑꯥꯏ ꯃꯤꯟ ꯂꯥꯏꯐ ꯚꯤꯗꯤꯑꯣ ꯍꯥꯏꯕ ꯅꯕꯥꯅꯤꯒꯤ ꯅꯍꯥꯟꯒꯤ ꯂꯥꯏꯐ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯁꯤꯁ ꯑꯦꯟ ꯕ꯭ꯔꯣꯒꯤ ꯏꯟꯂꯣꯗ ꯑꯦꯗ꯭ꯔꯦꯁ ꯊꯥꯕꯤꯔꯛꯑꯣ ꯂꯣꯏ ꯆꯦꯟꯈꯠꯈ꯭ꯔꯦꯅꯦ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏ ꯑꯣ ꯍꯥꯏ ꯁꯔꯥꯡ ꯕꯣꯔꯤꯁ ꯆꯦꯁꯦ ꯌꯥꯝꯅ ꯆꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯦꯁꯦꯖ ꯊꯥꯈꯤꯕꯅꯦ ꯋꯥꯆꯞꯇ ꯍꯣꯔꯦꯟ ꯔꯤꯄ꯭ꯂꯥꯏ ꯇꯧ ꯍꯜꯂꯛꯑꯣ ꯍꯥꯏ ꯍꯣꯏ ꯍꯜꯂꯛꯀꯦ ꯄꯨꯔꯥ ꯋꯥꯊꯤꯗꯤ ꯍꯥꯏꯁꯤꯗꯤ ꯏ ꯀꯔꯛꯇ ꯁꯪꯒꯣꯝꯁꯤ ꯊꯛꯇꯕꯤ ꯍꯩꯖꯤꯜꯂꯛꯇꯅꯅꯦ ꯉꯁꯤꯅꯦ ꯀꯜꯄꯅꯥ ꯅꯪ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯔꯣꯏ ꯏꯪꯁꯨ ꯏꯪꯉꯦ ꯁꯤꯔꯔꯣꯏ ꯀꯩꯅꯣ ꯈꯪꯗꯦꯃꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯠꯂꯦꯃꯦ ꯃꯤꯅ ꯑꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯥꯟꯗ ꯋꯥꯊꯤꯗꯤ ꯄꯣ ꯍꯥꯏꯔꯦꯕ ꯅꯪꯗ ꯆꯠꯈ꯭ꯔꯣꯍꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯉꯥꯛꯇꯪ ꯂꯥꯏꯔꯤꯛ ꯊꯥꯒꯦ ꯇꯧꯕꯁꯤꯗ ꯌꯣꯡꯆꯥꯛꯁꯦ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯆꯥꯔꯅꯤ ꯈꯟꯕꯗ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯝ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯝꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯐꯖꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯄ꯭ꯔꯦꯝ ꯍꯥꯏꯕ ꯋꯥꯍꯩ ꯐꯖꯕ ꯄ꯭ꯔꯦꯝꯒ ꯍꯥꯏꯁꯦ ꯃꯃꯤꯡ ꯐꯖꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯏꯔꯛꯏꯕ ꯀꯃꯦꯟꯁꯤꯅ ꯀꯃꯥꯏꯅ ꯏꯔꯛꯏ ꯁꯛꯊꯨꯌꯦ ꯌꯥꯝ ꯄꯟꯖꯅꯤꯡꯕꯗꯣ ꯅꯃꯥꯒꯤ ꯄꯣꯠ ꯆꯩꯒ ꯄꯜꯂꯒ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯅꯪꯅ ꯏꯀꯥꯏꯕꯒ ꯌꯥꯝ ꯈꯪꯗꯦꯀꯣ ꯃꯤꯗꯤ ꯌꯥꯗꯦꯀꯣ ꯅꯆꯤꯟꯒ ꯌꯥꯝ ꯊꯤꯕ ꯍꯩꯀꯣ ꯀꯜꯂꯛꯏꯀꯣ ꯑꯩꯈꯣꯏꯗꯤ ꯆꯤꯟꯊꯤ ꯍꯩꯇꯕꯅꯤꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤꯅꯦ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯂꯣ ꯑꯌꯨꯛꯂꯣ ꯑꯩ ꯀꯩꯅꯣ ꯆꯥꯏꯔꯦꯜꯗꯩꯅꯦ ꯍꯥꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯝꯅ ꯁꯤꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯐꯖꯕ ꯋꯥꯍꯩꯅ ꯀꯃꯦꯟ ꯑꯃꯨꯛ ꯄꯤꯔꯛꯑꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯥꯏꯗꯣ ꯈꯨꯠ ꯁꯣꯏꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯏꯗꯣ ꯀꯃꯦꯟ ꯕꯦꯛ ꯀꯃꯦꯟ ꯄꯤꯕ ꯃꯤꯅ ꯆꯩꯕ ꯑꯣꯏꯔꯝꯅꯤ ꯑꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩ ꯃꯊꯛꯀꯤ ꯀꯃꯦꯟꯗꯣ ꯎꯍꯧꯗꯕꯅꯤꯅ ꯅꯈꯣꯏꯒꯤ ꯑꯉꯥꯡꯗꯤ ꯂꯩꯇ꯭ꯔꯤꯕꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯏꯇꯩꯃꯅ ꯌꯨ ꯉꯥꯎꯕ ꯁꯥꯕꯗꯨꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯌꯨ ꯌꯥꯝ ꯇꯣꯏꯅ ꯊꯛꯄ꯭ꯔꯥ ꯍꯥꯏꯌꯦ
ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯊꯛꯑꯦ ꯍꯥꯏꯇꯥꯔꯦ ꯊꯛꯇꯦ ꯀꯥꯟꯗꯤ ꯍꯥꯏꯔꯔꯣꯏꯕ ꯑꯩꯈꯣꯏꯗꯤ ꯊꯛꯅꯒ ꯇꯧꯁꯤꯟꯅꯕ ꯀꯥꯟꯗꯤ ꯌꯥꯝ ꯍꯩꯖꯗꯦꯕ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯕ ꯅꯨꯄꯤꯅꯤꯒ ꯍꯥꯏꯖꯤꯟꯒꯗꯕꯅꯤ ꯃꯆꯟ ꯃꯕꯨꯡ ꯃꯥꯜꯂꯦ ꯏꯆꯤꯜ ꯏꯄ꯭ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯔꯤ ꯑꯃꯗꯤ ꯊꯣꯡꯅꯩ ꯏꯕꯥꯅꯤꯁꯦ ꯌꯣꯡꯆꯥꯛꯇꯣ ꯃꯣꯔꯣꯛꯀ ꯇꯤꯜꯍꯧꯒ ꯇꯥꯎꯔꯒ ꯑꯗ ꯏꯔꯣꯜꯂꯒ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯍꯥꯏ ꯑꯗꯨꯝ ꯍꯣꯔꯦꯟꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯃꯨꯛꯕꯥꯡ ꯀꯩꯅꯣ ꯊꯥꯒꯠꯂꯛꯀꯅꯦꯕ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯂꯥꯏꯚ ꯌꯦꯡꯕꯗ ꯌꯨ ꯉꯥꯎꯁꯤꯟꯅꯕꯩꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯌꯦꯡ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏ ꯈꯨꯅꯨꯡꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯇꯤ ꯑꯩꯁ ꯂꯝꯕꯤ ꯌꯥꯝ ꯆꯥꯛꯏ ꯍꯦꯔꯣ ꯃꯦꯔꯥ ꯃꯥꯔꯦ ꯁꯛ ꯀꯛꯄ ꯃꯤꯡꯁꯦ ꯌꯥꯝ ꯊꯤ ꯁꯥꯡꯉꯦ ꯑꯗꯨꯕꯨ ꯊꯦꯡꯀ꯭ꯌꯨ ꯀꯜꯄꯅ ꯊꯕꯛ ꯂꯩꯇ꯭ꯔꯕꯨ ꯃꯤꯔꯦꯝ ꯍꯥꯏ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝ ꯊꯤ ꯂꯩꯇ꯭ꯔꯦ ꯅꯪ ꯈꯔ ꯊꯕꯛ ꯄꯤꯕꯤꯒꯦꯔꯥ ꯅꯪ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯥꯜꯂꯦ ꯁꯥꯔꯦꯝ ꯑꯕꯤꯅꯥꯁꯅ ꯊꯥꯈꯤꯕꯅꯦ ꯍꯥꯏ ꯍꯜꯂꯛꯀꯦ ꯀꯜꯄꯅꯥꯁꯦ ꯐꯨꯁꯤꯔꯥ ꯍꯥꯏ ꯀꯜꯄꯅꯥꯁꯦ ꯐꯨꯁꯤꯔꯥ ꯍꯥꯏ ꯐꯨꯔꯣ ꯅꯣꯏ ꯃꯌꯥꯝ ꯍꯧ ꯇꯧꯗꯅ ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏ ꯂꯥꯏꯚ ꯌꯦꯡꯅꯤꯡꯗꯕ ꯅꯣꯏ ꯊꯣꯛꯈ꯭ꯔꯣ ꯌꯦꯡꯅꯤꯡꯕ ꯑꯩꯈꯣꯏ ꯌꯦꯡꯍꯧꯔꯒꯦ ꯍꯥꯏ ꯑꯗꯨ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯅꯍꯥꯟꯒꯤ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯑꯗꯣ ꯇꯧꯕꯗꯣ ꯆꯦꯅ ꯀꯔꯤ ꯈꯪꯉꯦ ꯑꯗꯨ ꯍꯥꯏꯕꯤꯔꯝꯃꯣ ꯆꯦꯅ ꯀꯔꯤ ꯈꯟꯒꯦ ꯍꯥꯏꯕꯀꯣ ꯑꯩꯅ ꯈꯟꯕꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯉꯥꯎꯔꯒ ꯄ꯭ꯔꯦꯡ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯀꯔꯤ ꯈꯟꯒꯦ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯕ ꯑꯩꯅ ꯑꯗꯨ ꯅꯨꯃꯤꯠꯇ ꯈꯟꯕꯁꯦ ꯃꯥꯗꯤ ꯗ꯭ꯔꯤꯡ ꯇꯧꯕꯗ ꯑꯗꯨꯃꯥꯏꯅꯒ ꯉꯥꯎꯔꯒ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒ ꯂꯥꯎꯕ ꯈꯣꯠꯄꯒꯁꯦ ꯑꯃꯨꯛꯇ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯛ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯕꯗꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯍꯥꯏꯗꯤ ꯈꯔꯗꯤ ꯆꯤꯡꯅꯩꯌꯦ ꯑꯗꯨꯒ ꯀꯩꯅꯣ ꯄ꯭ꯔꯦꯡ ꯅꯝꯃꯤꯔꯥ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯈꯟꯗꯤ ꯈꯜꯂꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯃꯆꯦꯠ ꯑꯃ ꯂꯥꯜꯂꯨꯕꯒꯤ ꯑꯩꯅ ꯈꯟꯕꯅ ꯁꯥꯎꯕꯒꯤ ꯌꯨꯊꯛꯏꯔꯥꯅ ꯑꯃꯨꯛꯁꯨ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯅꯤ ꯑꯍꯨꯝꯗꯣ ꯈꯜꯂꯦ ꯑꯇꯩꯗꯤ ꯀꯩꯝꯇ ꯈꯟꯗꯦ ꯅꯣꯏ ꯁꯥꯏꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯀꯩꯅꯣ ꯆꯥꯔꯗꯤꯕ ꯀꯩꯅꯣ ꯅꯣꯏ ꯁꯥꯏꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯥꯔꯗꯤ ꯀꯜꯄꯅꯥ ꯍꯥꯏꯁꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯤꯌꯦ ꯅꯪ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯃꯅꯤꯄꯨꯔꯤ ꯐꯖꯅ ꯍꯩꯇꯕ꯭ꯔꯕ ꯌꯥꯏꯍꯦ ꯍꯥꯏ ꯑꯗꯣꯝꯅ ꯌꯨ ꯉꯥꯎꯕ ꯁꯥꯔꯤꯉꯩꯗ ꯅꯣꯏ ꯁꯥꯏꯅ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯨ ꯉꯥꯎꯗꯣꯏ ꯇꯜꯂꯤꯍꯦ ꯑꯩꯁꯨ ꯍꯥꯏ ꯆꯦꯅ ꯋꯥ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯆꯦꯒ ꯏꯇꯩ ꯅꯣꯏꯒꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡ ꯂꯩꯕꯒ ꯃꯥꯟꯗꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯌꯥꯝ ꯃꯥꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯚ ꯌꯦꯡꯕ ꯆꯪꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯋꯥꯍꯩ ꯋꯥꯇꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯆꯦꯒ ꯗꯥꯒꯗ ꯑꯗꯨꯅꯦ ꯅꯣꯡꯂꯨꯛꯅ ꯏꯈꯨꯠ ꯑꯅꯤ ꯂꯣꯟꯖꯗꯨꯅ ꯐꯣꯟ ꯃꯔꯛꯇ ꯍꯥꯞꯄꯒ ꯑꯩꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯖꯕ ꯅꯨꯄꯤꯅꯤ ꯑꯩ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯒꯟꯕ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯌꯥꯕ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯅꯣꯡꯂꯨꯛꯅ ꯍꯥꯏꯖꯔꯤ ꯈꯨꯕꯥꯛ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯐꯣꯟ ꯀꯥꯔꯛꯇ ꯍꯥꯞꯆꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯁꯅꯥꯖꯥꯎꯕ ꯆꯦꯁꯤ ꯄꯥꯎꯈꯨꯝꯗꯤ ꯌꯥꯏꯍꯦꯒ ꯍꯥꯏꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯇꯥꯂꯤꯌꯣ ꯁꯅꯥꯖꯥꯎꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯇꯥꯂꯤꯌꯣ ꯑꯉꯥꯡꯒꯤꯗꯣ ꯑꯣꯏꯖꯥꯠꯂꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯅꯥꯖꯥꯎꯕꯗꯨꯔꯣꯌꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯆꯥ ꯁꯨꯅꯤꯜ ꯆꯥꯛ ꯆꯥꯔꯕꯣ ꯏꯇꯩꯃ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯦ ꯋꯥꯆꯞꯇ ꯃꯦꯁꯦꯁ ꯊꯥꯈ꯭ꯔꯕꯅꯦ ꯍꯜꯂꯛꯑꯣ ꯁꯣꯏꯗꯕꯤ ꯍꯜꯂꯛꯀꯦ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯔꯣꯖꯤ ꯊꯦꯡꯀ꯭ꯌꯨ ꯅꯤꯔꯃꯂꯥ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯅ ꯃꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯕꯗ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯆ ꯑꯥꯔ ꯀꯦ ꯑꯣꯐꯤꯁꯦꯜ ꯆꯦ ꯇꯥꯃꯣꯒꯁꯦ ꯀꯅꯥꯅ ꯍꯟꯒꯦ ꯍꯥꯏ ꯃꯥꯅ ꯈꯔ ꯍꯜꯂꯦ ꯈꯥꯕ ꯊꯥꯡꯖꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯤ ꯃꯨꯠ ꯑꯃꯗ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤ ꯃꯥ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯅꯣꯡꯃ ꯀꯣꯜꯅ ꯇꯧ ꯀꯩꯅꯣ ꯀꯣꯜꯅ ꯇꯧꯕ ꯁꯣꯁꯦꯜ ꯑꯦꯛꯁꯄ꯭ꯔꯤꯃꯦꯟꯗꯣ ꯌꯥꯏꯍꯦ ꯍꯥꯏꯕꯀꯣ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯃꯌꯥꯡ ꯃꯔꯛꯇ ꯇꯧꯕꯗꯣ ꯑꯣꯏꯔꯝꯒꯅꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯅꯣꯛꯁꯜꯂꯛꯑꯦ ꯅꯣꯛꯂꯛꯏꯁꯦ ꯑꯗꯨꯒꯤ ꯃꯑꯣꯡ ꯏꯃꯦꯖꯤꯒꯤ ꯃꯑꯣꯡꯗꯅꯤ ꯅꯣꯏꯗꯤ ꯍꯥꯏ ꯄꯨꯁꯄꯥ ꯔꯥꯁ
मैं झुकेगा नहीं मैं साला झुकेगा नहीं साला राज करने आया हूँ ꯆꯦꯗꯤ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏ ꯑꯩ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯦ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗ ꯌꯨꯝ ꯄꯥꯟꯕ ꯔꯣꯖꯦꯟ ꯈꯥꯂꯤꯐꯥꯗ ए टुन धर्म मक्का ꯔꯤꯄ꯭ꯂꯥꯏ ꯈꯨꯄꯤꯗꯣ ꯌꯥꯏꯍꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ दादा है ꯅꯣꯛꯄ ꯌꯥꯔꯦ ꯇꯣꯟꯗꯥꯡꯀꯨ ꯅꯣꯛꯄ ꯌꯥꯔꯦ ꯇꯣꯟꯗꯥꯡꯀꯨ ꯍꯥꯏꯕꯗꯨ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯌꯦꯡꯉꯨꯅꯨ ꯀꯜꯄꯅꯥ ꯕꯦꯁꯥꯏ ꯃꯆꯥ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯅꯪ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯅꯪꯗꯤ ꯏꯕꯦꯝꯃꯥꯏ ꯊꯃꯣꯏꯁꯤ ꯄꯦꯜꯂꯦ खोल के हंसो जिंदगी रेडी 1 2 3 ꯏꯁꯩ ꯁꯛꯂꯛꯑꯣ ꯆꯦ ꯁꯛꯂꯛꯑꯣ ꯁꯦ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯂꯤꯔꯤꯛꯁ ꯐꯖꯅꯤ ꯍꯥꯏ ꯁꯛꯂꯛꯀꯦ ꯅꯣꯏ ꯑꯅꯤꯒꯤ ꯀꯄꯜꯁꯦ ꯌꯥꯝꯅꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤ ꯅꯣꯛꯁꯨ ꯌꯥꯝ ꯅꯣꯛꯏ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯐ꯭ꯔꯤ ꯐ꯭ꯔꯦꯡ ꯑꯣꯏ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯑꯋꯥꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯑꯋꯥꯕ ꯃꯌꯥꯝꯁꯨ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯗꯣ ꯅꯣꯛꯃꯤ ꯇꯧꯔꯒ ꯐꯦꯁ ꯇꯧꯕ ꯉꯝꯒꯗꯕꯅꯦ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯑꯩ ꯗꯤꯄ꯭ꯔꯦꯁꯟ ꯄꯤꯁꯦꯟ दादा है कहाँ कꯞꯄꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯇꯁꯦꯡꯕꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯄꯦꯁꯦꯟꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯦꯡ ꯑꯃ ꯇꯧꯋꯣ ꯅꯣꯏ ꯁꯥꯏꯗ ꯍꯥꯏꯗꯣꯛꯎꯅꯨ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯏꯃꯥ ꯄꯥꯊꯣꯛꯀꯅꯤ ꯔꯦꯕꯤꯀꯥ ꯁꯥꯄꯝ ꯗꯗꯥ ꯀꯩꯗꯧꯔꯒꯦꯅꯦ ꯗꯗꯥ ꯃꯆꯟ ꯔꯦꯕꯤꯀꯥ ꯀꯩꯗꯧꯔꯒꯦ ꯃꯆꯟ ꯒꯥꯏ ꯍꯩ ꯏꯆꯟ ꯀꯩꯅꯣ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯃꯆꯟ ꯒꯥꯏꯅ ꯌꯥꯝ ꯇꯧꯁꯟꯅꯕ ꯀꯥꯡꯕꯨꯒꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯅ ꯀꯧꯕ ꯀꯥꯡꯕꯨꯗꯨꯒꯤ ꯀꯧ ꯃꯥꯜꯂꯦ ꯑꯦ ꯏꯆꯟ ꯍꯥꯏ ꯂꯣꯏꯔꯦ ꯀꯔꯤꯅꯣꯅꯦ ꯍꯦ ꯑꯌꯨꯛꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯁꯤꯗꯤ ꯑꯁꯂꯥꯝ ꯀꯤꯡ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯝꯕꯅꯦ ꯂꯥꯏꯛ ꯊꯥꯔꯝꯕꯅꯦ ꯑꯗ ꯀꯃꯦꯟ ꯈꯔ ꯂꯥꯛꯑꯦꯅ ꯁꯨꯝ ꯄꯥꯔꯝꯕꯅꯤꯗ ꯀꯃꯦꯟꯒ ꯀꯥꯜꯂꯦ ꯍꯅꯨꯕꯗꯩ ꯅꯦꯅꯦꯅ ꯍꯦꯟꯅ ꯁꯥꯊꯤꯔꯝꯃꯦ ꯍꯥꯏꯁꯤꯗꯤ ꯍꯥꯏ ꯕꯦꯝ ꯕꯦꯝ ꯆꯦꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯦ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗ ꯌꯨꯝ ꯄꯥꯟꯖꯕꯅꯦ ꯏꯆꯝ ꯆꯝꯅ ꯆꯦꯁꯦ ꯈꯔ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯔꯤ ꯂꯝꯗ ꯂꯩꯔꯤꯅꯣ ꯌꯨꯄꯤꯗ ꯂꯩꯕꯅꯦ ꯆꯦꯁꯦ ꯅꯣꯛꯄꯗ ꯌꯥꯝ ꯄꯦꯟꯅ ꯅꯣꯛꯑꯦ ꯍꯥꯏꯌꯦ ꯈꯔ ꯍꯟꯊꯔꯝꯅꯤ ꯁꯤ ꯉꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯅꯣꯛꯑꯝꯃꯦ ꯃꯉꯣꯟꯗ ꯂꯩꯕꯗꯒꯤ खरा हंदरम फुनाबगी ब्लॉग अमत सेमो हाइसिदि मा थी फुगिने अदु हौरु यारोय मौंदा ये 2.5 किलो का हाथ है मन मतलब नते नाबै नते हाइदि खुनिंग साइ तौबदा हैनदबदु अदुदुनेबा ददा अमदि इतैमगी लाइव येंगबा नुंगाई चफू सौबा उहौद्रे हाय चफू सौबा उहौदबा तौबिगनु चफू मखुम हांगदोगा फजना थोंबियु चाक थोंद्रो हाय चाक अखोइगी चाक से पुंग अमा मखाय अदाइदा चागदबने चेचेगी रिप्लाई गा एक्टिंग गा नोपदा लोरेदा हाय नखोय अनिगी एड्रेस थाबिरमो हाय अखोय बनिगी एड्रेस थाबिरमो हाय एड्रेस अमता थाबियो हनुबसे थमोय कायरे खुपाक थाजलो दादा चेचेदा दमाइना कारण तुरन सुम हायरदी लाइफ चंगलकपा मीना फजना हायरोय दादा अदुना चेदा नुसिना को कौरोय मसी पारो कमेंट पारो आई ngai कमेंट नोय अनिगी यु ngawbagi prank du naire mai asengबनी यु थकप्रा ब्रो बु इतै मना हाइबियु युगा ngawraga lakpa numitka yawbro tamo se hai yu ngawraga lakpa haidi ko yu thaaga lakpa di yawe buko ngawraga haidi mana doraga ngawraga ai ngawre ga haibdo adu di yaw khajing lo याना आई ना कोई चट को है ꯅꯣꯛꯑꯦ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ ꯍꯥꯏ ꯅꯨꯡꯁꯤꯅꯩ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯕꯤꯌꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯦ ꯑꯃꯔꯖꯤꯠ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ
ꯀꯦꯟꯗ꯭ꯔꯅꯤ ꯑꯩ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝꯗꯒꯤꯅꯦ ꯑꯔꯨꯜ ꯂꯩꯁꯥꯡꯊꯦꯝꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯩꯌꯦ ꯒ꯭ꯔꯦꯁ ꯁꯤꯒ ꯂꯩꯕꯅꯦ ꯂꯩꯁꯥꯡꯊꯦꯝ ꯑꯗꯒꯤ ꯂꯩꯁꯥꯡꯊꯦꯝ ꯈꯣꯡ ꯃꯅꯨꯡꯗ ꯏꯃꯥꯟꯅꯕꯤ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10 ꯇꯝꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯩ ꯚꯥꯔꯇꯤ ꯀꯥꯏꯅ ꯂꯩ ꯑꯗꯒꯤ ꯄ꯭ꯔꯤꯌꯥ ꯀꯥꯏꯅ ꯃꯁꯛ ꯐꯖ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯇꯨꯟꯁꯦ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯅꯤ ꯑꯩ ꯏꯆꯦ ꯏꯇꯩ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯄꯨꯁꯄꯥ ꯄꯨꯁꯄꯥ ꯀꯩꯅꯣ ꯑꯍꯟ ꯀꯩꯒꯅꯩ ꯆꯥꯂꯥ ꯀꯥꯏꯗ ꯑꯉꯥꯡꯗꯤ ꯀꯥꯏꯗ ꯊꯝꯃꯤꯅꯣ ꯕꯣꯔꯗꯤꯡꯗ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯀꯤꯂꯔ ꯒ꯭ꯔꯦꯃꯔ ꯕꯣꯔꯗꯤꯡꯗ ꯂꯩꯌꯦ ꯑꯃ ꯆꯦ ꯅꯪ ꯗꯗꯥꯅ ꯐꯥꯔꯒ ꯂꯧꯔꯤꯔꯣ ꯆꯤꯆꯦꯅ ꯌꯥꯝ ꯍꯦꯜꯂꯦ ꯀꯩꯅꯣ ꯅꯨꯡꯁꯤꯕ ꯐꯥꯔꯝꯅꯤꯌꯦ ꯍꯥꯏꯌꯦ ꯐꯥꯗꯤ ꯐꯥꯗꯦ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯆꯦꯟꯕꯅꯦ ꯀꯔꯝ ꯀꯥꯟ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯇꯣꯏꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯅꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯗ ꯀꯣꯏꯔꯛꯑꯣ ꯅꯇꯩ ꯅꯅꯥꯎ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯍꯦꯛ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯀꯀꯥ ꯂꯩꯌꯦ ꯑꯩꯈꯣꯏ ꯄꯄꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯕꯣꯕꯤ ꯀꯧꯕꯅꯦ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯍꯦꯛ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯒꯤ ꯌꯨꯝ ꯍꯥꯏꯗꯤ ꯃꯟꯗꯤꯔ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯌꯨꯝ ꯊꯣꯡꯒꯥꯟ 2-3 ꯁꯨꯕꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨ ꯍꯦꯛ ꯅꯥꯀꯟꯗꯅ ꯗꯣꯛꯇꯔ ꯂꯦꯅꯤꯟ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣꯅꯤ ꯗꯣꯛꯇꯔꯅꯤ ꯑꯗꯨ ꯇꯥꯔꯦ ꯑꯩꯒꯤ ꯗꯣꯛꯇꯔꯅꯤ ꯄꯦꯜꯂꯕꯅꯦ ꯀꯜꯄꯅꯥ ꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯋꯥꯏ ꯁꯪꯉꯦ ꯃꯥ ꯊꯣꯛꯈꯤꯕꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧ ꯇꯧꯗꯅ ꯈꯨꯕꯥꯛ ꯑꯝꯇ ꯈꯨꯖꯩ ꯀꯜꯄꯅꯥ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ ꯁꯅꯥꯊꯣꯏ ꯆꯥꯗ꯭ꯔꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯔꯝꯃꯦ ꯇꯨꯟꯇꯨꯟꯁꯦ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯁ ꯆꯦꯒ ꯏꯇꯩꯒ ꯅꯨꯡꯁꯤꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯦ ꯅꯨꯡꯁꯤꯅꯕꯒꯤ कहीं ससी दीदी इधर है मुझे सब पता है आप दोनों प्यार कर रहे हैं कई मथेल थोंदोइनो है प्रेंक तो मतुंगदा अदुम तौबिरओ याम नुंगाये तौरके ngasidi yam phajrame yaugre chiche gai tai gase yam ninge yaugre kai mathal thongdoino itai ma ngasidi akhoi ahau bacha doine yongchak ka tauraga hi ranibla hi id biscuit colgate prank to yam no e che na tawbado expiry oiba male kaina adune aidi biscuit che kaya ju pamde ma di biscuit am pame aidi pamde ba che nang yumda kai ming kauge tamosu mana boicha aina muyena angang oingedegi amubi kawe amubi how amubi ado ko ine adu ming do tagidaba amubi how che nang yumda kai ming kauge tamosu itai mai taina ꯃꯩꯇꯩꯅ ꯀꯧꯅꯕ ꯃꯤꯡꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯨꯅ ꯍꯥꯏꯁꯦ ꯃꯥ ꯕꯣꯏꯆꯥ ꯀꯧꯋꯦ ꯑꯗꯒꯤ ꯌꯥꯏꯃꯅꯦꯅ ꯀꯩꯌꯥꯏ ꯀꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯈꯩꯅ ꯆꯦꯃꯨꯕꯤ ꯑꯗꯨꯝ ꯀꯧꯋꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯦꯅꯗꯤ ꯖꯦꯅꯤꯕꯥ ꯑꯗꯨꯝ ꯀꯧꯋꯦ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯑꯗꯨꯝ ꯖꯦꯅꯤꯕꯥ ꯀꯧꯋꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯔꯦꯕꯤꯀꯥ ꯁꯥꯄꯝ ꯍꯥꯔꯠ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯇꯧꯕꯗꯣ ꯀꯃꯥꯏꯅꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯑꯃ ꯃꯤꯗꯤ ꯌꯥꯝ ꯍꯩꯌꯦꯕ ꯁꯨꯃꯥꯏꯅ ꯈꯨꯠꯅꯒ ꯇꯧꯕꯁꯦ ꯑꯩꯗꯤ ꯍꯩꯇꯦꯀꯣ ꯍꯥꯏ ꯆꯦ ꯍꯥꯏ ꯋꯁꯤꯂꯥ ꯑꯃꯔꯖꯤꯠ ꯌꯦꯁ ꯍꯥꯏ ꯈꯨꯕꯥꯛ ꯈꯨꯖꯟꯕꯤꯔꯦ ꯋꯥꯄꯣꯛꯄꯤ ꯀꯥꯏꯋꯥꯏꯗꯒꯤꯅꯣ ꯗꯗꯥꯁꯦ ꯑꯩꯒꯤ ꯃꯃꯥꯁꯨ ꯁꯨꯒꯨꯅꯨꯗꯒꯤꯅꯦ ꯑꯩꯈꯣꯏ ꯋꯥꯄꯣꯛꯄꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯦ ꯋꯥꯡꯈꯩꯔꯥꯛꯄꯝ ꯕꯦꯝꯕꯦꯝ ꯗꯦꯕꯤ ꯀꯜꯄꯅ ꯌꯥꯝ ꯆꯝꯖꯩ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯇꯧꯕꯤꯔꯦꯀꯣ ꯅꯌꯨꯝ ꯄꯥꯟꯅꯤꯡꯗꯅ ꯏꯈꯠ ꯈꯠꯂꯗꯅ ꯍꯥꯏ ꯅꯪꯒꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯈꯪꯗ꯭ꯔꯤꯗ ꯄꯣꯏ ꯑꯩꯒꯤ ꯅꯨꯄꯥꯅꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯗꯣꯏꯅꯦ ꯑꯗꯨ ꯅꯪꯒꯤ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯈꯪꯗ꯭ꯔꯤꯗ ꯄꯣꯏ ꯑꯗꯨ ꯀꯔꯤꯅꯣ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯗꯅ ꯈꯪꯗ꯭ꯔꯤꯗ ꯄꯣꯏ ꯀꯜꯄꯅꯥ ꯊꯣꯛꯑꯝꯗ꯭ꯔꯦ ꯃꯌꯥꯝ ꯈꯨꯕꯥꯛ ꯃꯨꯛꯈꯨꯁꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯂꯥꯏꯐꯁꯦ ꯉꯜꯂꯤꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯈꯔ ꯑꯩꯈꯣꯏ ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯂꯨꯁꯦ ꯐꯣꯇꯣ ꯁꯨꯠ ꯇꯧꯕ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯏꯁ ꯒꯥꯔꯤꯁꯨ ꯌꯥꯎꯗꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ 8 ꯇꯥꯔꯦ ꯄꯨꯡ ꯀꯌꯥꯗ ꯆꯠꯁꯤꯒꯦ
nang ai ki thabak sa ko ren nung chase ꯑꯩꯒꯤ ꯀꯃꯦꯟ ꯁꯨꯝ ꯀꯥꯟꯂꯝꯃꯦ ꯍꯥꯏ ꯀꯥꯟꯗꯤꯌꯦ ꯑꯕꯤꯅꯥꯁ ꯅꯣꯡꯊꯣꯝꯕꯝ ꯅꯥꯎꯆꯥ ꯈꯨꯕꯥꯛ ꯈꯨꯈ꯭ꯔꯦ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯃꯥꯒꯤ ꯀꯜꯄꯅꯥꯁꯦ ꯀꯜꯄꯅꯥ ꯊꯣꯛꯈꯤꯕꯒꯤ ꯈꯨꯕꯥꯛ ꯑꯩꯁꯨ ꯈꯨꯕꯥꯛ ꯈꯨꯕ ꯌꯥꯎꯒꯦ ꯀꯩ ꯂꯝꯗꯩꯅꯣ ꯁꯣꯝꯁꯦ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗꯒꯤꯅꯦ ꯆꯦ ꯅꯪꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯩꯀꯣ ꯑꯩꯈꯣꯏ ꯏꯇꯩꯒ ꯊꯨꯡꯅꯔꯤꯁꯦ ꯍꯥꯏ ꯑꯩ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯃꯤꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯐꯔꯛꯑꯦ ꯈꯔ ꯇꯣꯡꯂꯞ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯣ ꯃꯉꯣꯟꯗꯩ ꯂꯩꯕꯗꯤ ꯈꯔ ꯈꯪꯇꯣꯡ ꯇꯣꯡꯈ꯭ꯔꯦ ꯁꯝꯒ ꯂꯣꯏ ꯍꯨꯒꯠꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯈꯣꯡ ꯃꯅꯨꯡꯗꯒꯤ ꯄ꯭ꯔꯤꯌꯥ ꯍꯥꯏꯁꯦ ꯃꯤ ꯄꯤꯛꯄ ꯃꯃꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯤ ꯃꯥꯗꯤ ꯅꯥꯏꯅ ꯄꯥꯜꯂꯤ ꯊꯧꯗꯥꯝꯗ ꯆꯨꯝꯕ꯭ꯔꯥ ꯃꯥꯏ ꯅꯨꯄꯥꯗꯣ SSB ꯑꯣꯏꯕꯅꯦ ꯃꯥꯁꯨ ꯌꯥꯝ ꯇꯣꯏꯅ ꯃꯣꯏ ꯁꯥꯏꯒ ꯃꯄꯥꯜꯗ ꯂꯩꯌꯦ ꯍꯥꯏ ꯃꯤꯗꯤ ꯄꯤꯛꯇꯛ ꯇꯧꯕꯅꯦ ꯄ꯭ꯔꯤꯌꯥꯗꯣ ꯑꯗꯣ ꯀꯩ ꯂꯝꯗ ꯄꯥꯜꯂꯤꯅꯣꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯁꯛꯊꯔꯛꯎꯗꯅ ꯍꯥꯏꯌꯦ ꯑꯃꯨꯕꯤ ꯍꯥꯏꯁꯤꯗꯤ ꯅꯛꯅ ꯍꯥꯏꯕꯅꯤ ꯍꯥꯏꯁꯤꯗꯤ ꯍꯥꯏ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯔꯨꯀꯤꯗꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯔꯦꯁꯃꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯦ ꯍꯣꯏ ꯏꯌꯥꯝꯕ ꯍꯣꯏ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯌꯣꯡꯆꯥꯛ ꯆꯥꯔꯗꯤ ꯕꯣꯝꯗꯤ ꯐꯖꯔꯅꯤ ꯆꯥꯛ ꯏꯁꯤꯡ ꯎꯅꯔꯕ꯭ꯔꯥ ꯆꯥꯛ ꯏꯁꯤꯡ ꯎꯅꯖꯗ꯭ꯔꯤ MJ ꯃꯥꯏꯁꯅ ꯃꯥꯏꯕꯝ ꯍꯥꯏꯕ ꯁꯤꯁ ꯑꯦꯟ ꯕ꯭ꯔꯣ ꯑꯥꯏ ꯑꯦꯟ ꯀꯦ ꯏꯪ kamen mayam chakhrene paune kamen ꯁꯤꯗꯥꯔꯠ ding ꯀꯧꯕꯤꯔꯛꯑꯣ ꯆꯦ ꯕ꯭ꯔꯣ ꯁꯤꯗꯥꯔꯠ ꯃꯅꯣꯇ꯭ꯔꯥ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯜꯄꯅꯥ ꯑꯩ ꯂꯥꯛꯑꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯍꯥꯏꯁꯤꯗꯤ ꯁꯣꯝ welcome song sa ꯋꯦꯜꯀꯝ ꯁꯣꯡ ꯑꯃꯨꯛ ꯁꯥꯒꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯀꯜꯄꯅꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ welcome song ade nai sakada na te sai phada am sakada ꯀꯜꯄꯅꯥꯁꯦ ꯍꯥ 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 ꯍꯥꯏ ꯃꯥ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯀꯜꯄꯅꯥꯒ ꯍꯥꯏꯕꯁꯤꯗ ꯃꯥ ꯍꯔꯥꯎꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯒ ꯑꯃꯨꯛ ꯊꯣꯛ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯒ ꯍꯔꯥꯎꯕ ꯑꯃ ꯌꯥꯎꯔꯤ ꯃꯥꯏꯁꯦ ꯑꯩ ꯈꯪꯉꯤ ꯅꯪ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯅꯪ ꯈꯪꯉꯤꯀꯣ ꯅꯪ ꯀꯅꯥꯅ ꯂꯥꯏꯚ ꯊꯥꯁꯦ ꯍꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏ ꯁꯤꯅ ꯍꯥꯏꯅꯤ ꯂꯥꯏꯚ ꯊꯥꯁꯦꯅ are bhai ꯆꯦꯒꯤ ꯈꯨꯅꯣꯛꯁꯦ ꯇꯥꯕꯗ ꯄꯦꯜꯂꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯩ ꯅꯣꯛꯄꯗ ꯁꯤꯔꯦ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯅꯣꯛꯏꯌꯦ ꯆꯤꯆꯦꯒꯤ ꯀꯃꯦꯟ ꯈꯨꯄꯥꯁꯤꯒ ꯏꯕꯣꯛꯀꯤꯗꯃꯛꯇ ꯍꯥꯔꯠ ꯑꯃ ꯑꯩꯅ ꯀꯠꯆꯔꯤ ꯗꯤꯡꯁ ha su kat pa yana bo ꯍꯥꯔꯠ ꯁꯥꯏꯟ ꯃꯤ ꯁꯨꯃꯥꯏꯅ ꯇꯧꯅꯩꯗꯨꯗꯤ nate ha ma kachari hai jo kai no ba ꯏꯕꯣꯛꯇ ꯄꯤꯖꯔꯤ ꯍꯥꯏꯅꯦ ꯕꯦꯕꯥꯔꯗꯤ ꯌꯥꯝ ꯇꯧꯖꯅꯤꯡꯕ ꯕꯦꯕꯥꯔꯗꯤ ꯍꯩꯖꯗꯕ ꯑꯗꯣ ꯁꯤꯅꯦ never no khat ko nai da bai no ꯍꯥꯏ ꯆꯦ ꯍꯥꯏ ꯊꯣꯏ ꯊꯣꯛ ꯇꯥꯏꯝ ꯍꯥꯏꯌꯦ ꯂꯣꯡꯖꯝ ꯊꯥꯖꯗꯦꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯁꯅꯥꯊꯣꯏ ꯂꯥꯏꯁ꯭ꯔꯝ ꯍꯥꯔꯠ ꯑꯃ ꯑꯍꯨꯝ ꯊꯥꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯑꯕꯤꯅꯥꯁ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯑꯦ ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏ ꯁꯨꯝ ꯀꯥꯜꯂꯦ ꯀꯥꯜꯂꯝꯃꯦ ꯍꯥꯏ ꯃꯥꯅꯦꯀꯣ ꯍꯣꯏ ꯇꯧꯔ ꯁꯥꯎꯔꯒ ꯃꯥ ꯊꯥꯔꯛꯏ ꯇꯧꯔꯒ ꯑꯅꯤꯔꯛꯅꯤ ꯃꯥ ꯆꯥꯎꯏ kande nang message to ꯌꯥꯝ kano ꯅꯨꯡꯁꯤꯌꯦ ꯍꯥꯏ whatsapp ta message la ꯊꯦꯡꯛ ki ꯌꯨ bo ko horen live lo ga ꯑꯁꯂꯝ na hala ꯀꯤꯡ do ꯍꯥꯏ ꯁꯟꯗꯦꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯚꯤꯗꯤꯑꯣ ꯐꯖꯕ ꯑꯃ ꯊꯨꯅ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 7:30 ꯑꯗꯥꯏꯗ ꯑꯩꯈꯣই ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯀꯃꯦꯟ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯔꯛꯑꯣ ꯑꯗꯣ ꯅꯦꯛꯁꯀꯤ ꯉꯁꯤꯒꯤ ꯃꯇꯨꯡꯒꯤ ꯚꯤꯗꯤꯑꯣꯗꯗꯤꯀꯣ ꯑꯩ ꯀꯃꯦꯟ ꯅꯨꯡꯉꯥꯏꯕ ꯔꯤꯌꯦꯛꯁꯟ ꯇꯧꯔꯛꯀꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯀꯃꯦꯟ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯗꯤ ꯄꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯟꯁꯔ ꯄꯤꯔꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯌꯥꯝ ꯅꯣꯛꯀꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯣꯛꯀꯗꯕ ꯄꯨꯛꯀ ꯃꯈꯥ ꯑꯣꯟꯒꯗꯕ ꯑꯗꯒꯤ ꯂꯩꯕꯥꯛꯇꯒ ꯊꯔꯣ ꯑꯣꯟꯒꯗꯕ ꯀꯃꯦꯟ ꯃꯌꯥꯝꯅ ꯊꯥꯗꯕꯤꯔꯛꯑꯣ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯆꯦꯒ ꯗꯗꯥꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯍꯦꯟꯁꯦꯛ ꯑꯝꯇ ꯇꯧꯅꯁꯤ ai lo san lage ꯅꯠꯇ꯭ꯔꯗꯤ ꯁꯤꯅꯤꯀꯣ ꯍꯥꯏꯁꯤꯗꯤ mayam ꯁꯤꯅꯤꯀꯣ ꯍꯥꯏꯁꯤꯗꯤ ꯑꯩꯁꯨ mathang ꯈꯨꯕꯥꯛ mathang ai ꯈꯨꯒꯦꯒ keno ꯍꯥꯏꯁꯤꯗꯤ thienge ai keno tawrage loisan lage thabak chakna ma tawrage mayam do dum keno tawbiyo
Ngakhtang wari sanagomanga aidi dum lotion mahorage aduga ai thabak chattaba yadrebo aduna ma'am masidi ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯒꯥꯏꯌꯣ aigi oinadi okay tare ꯆꯤꯆꯦꯒꯤ ꯆꯍꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯀꯃꯦꯟꯁꯦ ꯁꯤꯗꯩ ꯄꯥꯕ ꯌꯥꯗ꯭ꯔꯤꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ sidai pao kigi ꯈꯣꯡꯉꯦ ꯑꯁꯤ ꯄꯥꯕ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯂꯥꯞꯅ ꯌꯦꯡꯕꯗꯣ ꯃꯤꯠꯁꯦ ꯎꯕ nakka ꯉꯝꯗ꯭ꯔꯦ yengu kaino ꯌꯥꯝ ꯅꯛꯁꯜꯂꯛꯑꯗꯤ ꯈꯔꯒ ꯅꯣꯏꯕꯅꯦ ꯅꯪꯅ ꯇꯨꯟꯗꯨꯟꯒꯇ ꯀꯧꯁꯜꯂꯝꯕꯅꯦ ꯑꯩꯕꯨ ꯀꯔꯤꯅꯣ ꯑꯣꯏꯗꯣꯏꯕ ꯐꯤꯕꯝꯁꯤꯕꯣ ꯑꯣ ꯁꯦ ꯄꯥꯔꯒꯦ ꯁꯦ ꯄꯥꯔꯒꯦ ꯆꯦꯗ ꯋꯥꯎ ꯅꯥꯏꯁ ꯊꯦꯡꯛ ꯌꯨ ꯐꯦꯚꯣꯔꯥꯏꯠ ꯏꯟꯁꯥꯡ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯇꯤꯀꯣ ꯀꯩꯅꯣ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯐꯦꯚꯣꯔꯥꯏꯠꯇꯤ ꯑꯣꯛ ꯊꯣꯡꯕꯁꯦ ꯑꯩ ꯈ꯭ꯋꯥꯏ ꯐꯦꯚꯣꯔꯥꯏꯠꯅꯦ ꯑꯗꯨꯅꯅꯦ ꯑꯣꯛꯀ ꯃꯥꯟꯖꯔꯤꯁꯦ ꯑꯩꯅ ꯆꯤꯆꯦꯒꯤ ꯆꯍꯤ ꯑꯃꯇ ꯍꯥꯏꯕꯤꯌꯨꯕ ꯅꯣꯏ ꯅꯨꯄꯥꯗꯣ ꯌꯨ ꯊꯛꯃꯜꯂꯤꯀꯣ ꯍꯥꯏ ꯑꯗꯨꯅꯤ ꯌꯨ ꯊꯛꯃꯜꯂꯤ ꯅꯨꯄꯥ 1000 ꯍꯥꯏꯁꯦ ꯀꯩꯅꯣ 1000 ꯂꯨꯄꯥ 1,000 ꯄꯤꯔꯛꯀꯦ ꯍꯥꯏꯔꯣ ꯆꯦ ꯇꯥꯃꯣꯅ ꯇꯨꯡꯂꯣꯝꯗꯒꯤ ꯈꯨꯕꯥꯛꯅ ꯊꯥꯒꯦ ꯇꯧꯔꯦ ꯇꯥꯃꯣꯗꯣ ꯃꯔꯛ ꯃꯔꯛ ꯌꯦꯡꯉꯨꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯇꯥꯃꯣꯅ ꯇꯨꯡꯂꯣꯝꯗꯒꯤ ꯈꯨꯕꯥꯛꯅ ꯊꯥꯔꯛꯀꯅꯤ ꯇꯧꯕ꯭ꯔꯥ ne amai sai tawgi ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ ꯃꯁꯛꯁꯤ ꯌꯦꯡꯉꯨ ꯀꯔꯤ ꯍꯔꯥꯎꯔꯤꯅꯣ ꯃꯥꯁꯦ ꯍꯔꯥꯎꯔꯤꯕ ꯀꯜꯄꯅꯥ ꯅꯪꯕꯨ ꯑꯊꯤꯕ ꯑꯁꯤꯒꯨꯝꯕ ꯑꯃ ꯐꯪꯕ ꯉꯝꯕ ꯍꯥꯟꯅ ꯍꯣꯠꯅꯒꯣ ꯍꯥꯏ ꯑꯗꯨꯅꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯉꯨꯕꯁꯤꯗꯤ ꯋꯥꯏꯍꯦ ꯒꯥꯏꯁꯤꯗꯤ ꯃꯉꯥꯟꯅ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯅꯦ ꯅꯨꯄꯤ ꯊꯤꯌꯨꯅꯦ ꯅꯪꯕꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯕ꯭ꯔꯣꯒ ꯏꯇꯩꯃꯒꯁꯦ ꯊꯦꯡꯛ ꯌꯨ ꯅꯣꯏ ꯅꯨꯄꯥꯗꯣ ꯌꯨ ꯊꯛꯃꯜꯂꯤꯀꯣ ꯌꯨ ꯊꯛꯃꯜꯂꯤ ꯐꯦꯚꯣꯔꯥꯏꯠ ꯏꯟꯁꯥꯡ ꯍꯥꯏꯕꯤꯔꯝꯃꯣꯏ ꯍꯥꯏꯈ꯭ꯔꯦ ꯆꯦꯗ ꯋꯥꯎ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯑꯩꯁꯦ ꯊꯕꯛ ꯇꯧꯔꯝꯕꯅꯦ ꯑꯗꯨꯕꯨ ꯆꯦꯒꯤ ꯏꯇꯩꯒꯤ ꯂꯥꯏꯐ ꯚꯤꯗꯤꯑꯣꯁꯦ ꯌꯥꯎꯅꯤꯡꯕꯩ ꯊꯕꯛ ꯑꯃꯨꯛ ꯑꯃꯨꯛ ꯈꯔ ꯂꯥꯏꯐ ꯑꯃꯨꯛ guli jarabo ꯇꯧꯔꯕꯅꯦ ꯆꯦ ꯆꯥꯗ꯭ꯔꯦ मुझे नींद आए जो आखिरी तुम ख्वाबों में बस इतना ही तुमसे कहना बस इतना ही तुमसे मैं रहूं या ना गुलीना सारे होरगा इसिंगना हाबी चंगी बेटा इंग्लिश से जंगरांग हाप इसिंगलो yes nothing aside नोय अनीगी थाबल मतेक अमतंग उटलदी नुंगाइगनिदा हाय नोंमा तौरके मतंग चाबदा मिंगोंदा पंगांगदा ngang anu bet comment pirakpa mido aduda na henna nungsina habiyu kaimta ngangdeda nungsina na haije nungsimandana nungsina tawbida ma lakpa bet comment pirame ma lakpa kuba khuri ma thokibuga kuba khuri ma comment ha kuba khuri ai kaimta nungaitaba leijade Deban amadi Robin Tombi Wapokpi Mamang Lekai Daine Kangbibro Dada hai Deban Kangi Robin Kangi Tombi hai si Maichon Mamadura Natragana Ai Inem Poktura Chena yang chakchabado yang jage video thagat piro thagat lake itaw bise thabak tawba yam kayam kuirage thabak tawba lorakadore thaman danga salabani ma my papi hai thank you how chena uthok kano yu thakpa sabado yam male hai thank you che se yam phajaye thank you che chak charbo chadri che id mau na noi banna phajaye hai thank you hello sister hi consum promo adune chiche noirasu yam phajaye hai thank you खंगनाबदा चेना ददा चे याम फुरम दोई माले है फूदे दाई बाने केम फुना रखते चे इसई अमा सकसे चे पुष्परानी की इसई दो कुंदो लैरांग नंदी खंगलम लोई तौबदो कुंदो लैरांग
ꯉꯦ ꯈꯪꯂꯝꯂꯣꯏ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯄ ꯃꯩꯆꯥꯛ ꯍꯩꯇ꯭ꯔꯦꯅꯦ ꯑꯗꯨꯒꯤ ꯁ꯭ꯀꯦꯜꯗꯣ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯉꯥꯏꯔꯝꯒꯦ ꯆꯦꯅ ꯅꯣꯛꯄꯅꯦ ꯁꯦ ꯑꯩꯈꯣꯏ ꯕꯣꯛꯅ ꯁꯨꯝꯅ ꯈꯣꯡꯕ ꯃꯥꯜꯂꯦ ꯆꯦ ꯑꯩꯒꯤ ꯏꯃꯥꯗꯣ ꯉꯔꯥꯡ ꯅꯥꯏꯅ ꯗꯣꯛꯇꯔ ꯄꯨꯈꯠꯄꯅꯦ ꯗꯣꯛꯇꯔꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯩꯒꯤ ꯏꯃꯥꯗꯣ ꯐꯥꯒꯤ ꯇꯧꯔꯤꯔꯣ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯑꯁꯦꯡꯕꯔꯣ ꯆꯦꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯏꯇꯩꯒ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯀꯅꯤꯌꯦ ꯄꯨꯡ 6:30 7ꯒꯤ ꯃꯅꯨꯡꯗ ꯅꯨꯡꯗꯥꯡꯒꯤ ꯆꯤꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯅꯥꯊꯣꯏ ꯆꯦ ꯀꯩꯗꯧꯔꯤꯒꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯣꯀꯨꯜ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯦꯁꯦ ꯌꯥꯝ ꯐꯖꯕꯗꯤ ꯅꯠꯇꯦ ꯔꯥꯁꯤꯗꯤ ꯍꯥꯏꯖꯤꯟꯗꯅ ꯂꯩꯀꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯣꯏꯗꯣ ꯆꯍꯤ 18ꯇ ꯊꯕꯛ ꯇꯣꯛꯑꯒꯦ ꯈꯜꯂꯕꯣ ꯍꯥꯏ ꯊꯕꯛꯇꯣ ꯇꯣꯛꯑꯒꯦꯅ ꯇꯧꯕ ꯍꯥꯏꯗꯤ ꯋꯥꯏꯑꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯅꯤ ꯑꯥꯔꯃꯤꯒꯤ ꯊꯕꯛꯁꯦ ꯆꯍꯤ 18 ꯀꯂꯔ ꯁꯥꯔꯚꯤꯁꯅꯤ ꯂꯧꯊꯣꯛꯑꯗꯣꯏꯅꯤ ꯑꯁꯦꯡꯀꯤ ꯅꯦ ꯂꯩꯈꯤꯗ꯭ꯔꯦ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯃꯥꯒꯤꯗꯃꯛꯇ ꯑꯠꯃꯥ ꯁꯥꯟꯇꯤ ꯑꯣꯏꯅꯕ ꯈꯣꯏꯔꯝꯃꯤꯟꯅꯁꯤ ꯖꯣꯏ ꯏꯃꯥ ꯂꯥꯏꯔꯥꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯂꯩꯍꯧꯕ ꯅꯆꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯆꯦꯅ ꯌꯣꯡꯆꯥꯛ ꯆꯥꯕꯒꯤ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯍꯣꯔꯦꯟ ꯊꯥꯒꯠꯂꯛꯀꯅꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗ ꯌꯥꯎꯕ ꯕ꯭ꯔꯣꯗꯣ ꯗꯥ ꯁꯅꯥꯊꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯁꯅꯥꯊꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯂꯩꯃꯤꯟꯅꯕ ꯑꯉꯥꯡꯅꯦ ꯍꯥꯏ ꯆꯦ ꯍꯥꯏ ꯆꯦ ꯍꯣꯏꯁꯦ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤꯗꯩꯅꯦ ꯆꯦꯅ ꯄꯥꯝꯕ ꯏꯁꯩ ꯑꯃ ꯁꯛꯄꯤꯌꯨ ꯍꯥꯏ ꯑꯩꯅ ꯄꯥꯝꯕ ꯏꯁꯩ ꯑꯩꯗꯤ ꯗꯤꯅꯦꯁꯀꯤ ꯏꯁꯩ ꯑꯃ ꯑꯄꯥꯝꯕ ꯑꯃ ꯂꯩ ꯑꯗꯨ ꯁꯛꯂꯛꯀꯦ ꯑꯩꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯦꯠꯄ ꯑꯣꯏꯔꯕ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦ ꯑꯩꯈꯣꯏꯁꯨ ꯋꯥꯅ ꯉꯥꯏꯔꯤ ꯆꯍꯤ 18ꯇꯣ ꯀꯨꯏꯗ꯭ꯔꯦ ꯆꯍꯤ 5ꯇ ꯉꯥꯏꯔꯦ ꯍꯥꯏꯁꯤꯗꯤ ꯍꯥꯏ ꯆꯦ ꯍꯥꯏ ꯆꯦ ꯗꯗꯥ ꯑꯗꯨꯗꯤ ꯎꯈꯤꯗ꯭ꯔꯦ ꯏꯀꯥꯏꯔꯕꯣ ꯃꯥ ꯀꯩꯅꯣ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯦ ꯂꯥꯏꯚ ꯂꯣꯏꯔꯒ ꯐꯣꯟ ꯇꯧꯔꯛꯑꯣꯅ ꯍꯥꯏꯔꯝꯃꯦ ꯑꯩ ꯐꯣꯟ ꯄꯨꯈ꯭ꯔꯦ ꯆꯦꯆꯦ ꯀꯩ ꯃꯊꯦꯜ ꯊꯣꯡꯉꯒꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯇꯣꯝꯕꯤꯗꯣ ꯗꯦꯕꯥꯟꯒꯤ ꯅꯨꯄꯤꯅꯤ ꯑꯣ ꯀꯥ ꯗꯦꯕꯥꯟꯒꯤ ꯅꯨꯄꯤ ꯏꯟꯗꯣꯆꯥ ꯇꯣꯝꯕꯤꯗꯣ ꯈꯪꯉꯦ ꯆꯦ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏ ꯁꯨꯝ ꯂꯩꯔꯝꯃꯤꯅꯤ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯀꯅꯤ ꯇꯥꯃꯣꯗ ꯍꯪꯉꯣ ꯅꯣꯡꯃꯥꯏꯈꯣꯡ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯀꯨꯏꯔꯔꯣꯏ ꯊꯣꯛꯂꯛꯑꯅꯤ ꯏꯃꯥꯗꯣ ꯎꯕ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏ ꯃꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯕ ꯋꯥꯔꯤꯅꯤ ꯆꯦ ꯗꯗꯥꯒ ꯈꯪꯅꯕꯗꯣ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯒꯦ ꯍꯥꯏ ꯏꯕꯥꯅꯤꯗꯣ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯈꯪꯅꯔꯝꯃꯦꯕꯀꯣ ꯏꯃꯥꯟꯅꯕꯤꯁꯦ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯅꯦ ꯑꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯂꯦꯟꯖꯁꯦ ꯌꯥꯝꯅ ꯐꯖꯗꯕ ꯃꯑꯣꯡꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄꯗꯒꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯀꯣꯏꯅꯈꯤꯕꯗ ꯏꯕꯥꯅꯤꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯂꯥꯏꯕꯛꯇ ꯊꯨꯡꯅꯧꯅ ꯇꯝꯃꯝꯕꯗꯒꯤ ꯊꯨꯡꯅꯈꯤꯕꯅꯦ ꯏꯕꯥꯅꯤꯁꯦ ꯀꯨꯏꯅꯁꯨ ꯈꯪꯅꯗꯦꯕ ꯑꯩ ꯑꯇꯣꯞꯄ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯨ ꯂꯩꯌꯦꯕ ꯗꯨꯀꯥꯟꯗꯨꯗ ꯑꯗꯨꯝ ꯑꯗ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯥꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄꯁꯨ ꯀꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄꯁꯨ ꯀꯣꯏꯕꯁꯤꯗ ꯇꯥꯃꯣꯗꯤ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕꯅꯤꯅ ꯅꯨꯄꯤꯁꯦ ꯍꯥꯏꯗꯤ ꯐꯣꯟꯗꯇ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒ ꯎꯅꯕꯒꯗꯤ ꯌꯥꯝ ꯇꯥꯡ ꯎꯅꯖꯔꯤꯅꯤꯗꯅꯀꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯒꯤ ꯅꯃꯥꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ
ꯈꯥꯏꯔ ꯂꯩꯕꯤꯗꯣ ꯑꯗꯨ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯄꯥꯎ ꯁꯨꯝ ꯃꯃꯥꯟꯅꯕꯤꯅꯦ ꯂꯨꯅ ꯇꯤꯟꯅꯕꯅꯦꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯗꯤ ꯃꯃꯥꯟꯅꯕꯤ ꯃꯁꯦꯟ ꯃꯥ ꯈꯪꯅꯕ ꯅꯨꯄꯥ ꯁꯨꯝ ꯁꯥꯎꯅꯔꯀꯥꯟꯗ ꯃꯃꯥꯟꯅꯕꯤꯗꯒ ꯋꯥꯔꯤ ꯁꯨꯝ ꯁꯦꯌꯔ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯦꯕꯀꯣ ꯑꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯥ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯦꯀꯣ ꯃꯇꯝꯗꯨꯗ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯖꯤꯜꯂꯤ ꯑꯗꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯁꯤꯜꯂꯤ ꯀꯥꯏꯅ ꯁꯨꯝ ꯃꯥꯅ ꯁꯨꯝ ꯉꯥꯡꯕꯤ ꯈꯣꯠꯄꯤ ꯇꯧꯔꯒ ꯇꯧꯕꯤꯗꯣ ꯑꯗꯒꯤ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯋꯥꯔꯤ ꯁꯥꯗꯕꯤꯗ ꯀꯨꯏꯅ ꯂꯩꯔꯨꯔꯦꯕꯀꯣ ꯃꯥꯒ ꯍꯥꯏꯗꯤ ꯄꯥꯎ ꯐꯥꯎꯅꯗꯕꯤꯗ ꯑꯩꯈꯣꯏ ꯁꯥꯏꯁꯤꯒ ꯍꯥꯏꯗꯤ ꯃꯣꯏꯕꯥꯅꯤ ꯊꯣꯛꯄ ꯑꯗꯨꯝ ꯈꯪꯅꯖꯧ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯝꯃꯛꯀꯅꯨ ꯈꯣꯠꯀꯅꯨꯒ ꯇꯧꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯥꯏꯁꯤꯅ ꯃꯣꯏꯕꯥꯅꯤ ꯈꯟꯅꯕ ꯀꯥꯟꯁꯤꯗ ꯈꯟꯅꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯈꯟꯅꯕ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯐꯣꯇꯣꯗꯣ ꯑꯩꯈꯣꯏ ꯁꯥꯏꯅ ꯃꯥꯒꯤ ꯋꯥꯆꯞꯇ ꯗꯤ ꯄꯤ ꯊꯝꯃꯦꯌꯦ ꯊꯝꯕꯗꯒꯤ ꯃꯣꯏꯕꯥꯅꯤꯁꯦ ꯈꯟꯅꯔꯒ ꯄꯨꯔꯥ ꯈꯟꯅꯔꯦꯗꯅꯀꯣ ꯑꯗꯩ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯃꯨꯛ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯗꯨꯀꯥꯟꯗ ꯈꯪꯅꯕ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛꯇꯤ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯇꯦꯕꯀꯣ ꯑꯗ ꯍꯥꯏꯗꯤ ꯁꯨꯝ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗꯒꯤ ꯍꯥꯏꯗꯤ ꯃꯥꯒ ꯃꯣꯏꯕꯥꯅꯤ ꯀꯥꯏꯅꯔ ꯃꯇꯨꯡꯗ ꯁꯨꯝ ꯁꯥꯟꯅꯕꯗꯒꯤ ꯁꯨꯝ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗꯩ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯈꯪꯅꯈꯤꯕꯅꯦ ꯆꯦꯒꯤ ꯌꯨꯝ ꯑꯁꯦꯡꯕꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯩꯅꯦ ꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯆꯤꯆꯦ ꯅꯪ ꯁꯤꯡꯒꯔ ꯑꯣꯏꯔꯣ ꯑꯩ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯂꯩꯔꯝꯃꯤꯅꯦ ꯆꯤꯆꯦꯁꯦ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯅꯨꯄꯤꯕꯨ ꯆꯨꯕꯤ ꯀꯧꯏ ꯆꯦ ꯆꯨꯕꯤꯔꯦ ꯆꯦꯅ ꯁꯤꯡꯒꯔ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯥꯎꯅꯤ ꯍꯥꯏ ꯈꯨꯅꯣꯛꯁꯦ ꯆꯦ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯗꯣꯏꯅꯦ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯄꯥꯎ ꯐꯥꯎꯅꯁꯦ ꯌꯥꯕ꯭ꯔꯣ ꯈꯪꯅꯁꯦ ꯔꯦꯁꯃꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏ ꯄ꯭ꯔꯦꯡ ꯔꯤꯚꯦꯟꯁ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯁꯨ ꯏꯃꯥ ꯂꯨꯅ ꯇꯧꯕꯤꯌꯨ ꯌꯥꯝ ꯋꯥꯖꯔꯛꯂꯕ ꯏꯃꯥꯅꯤ ꯏꯃꯥ ꯌꯥꯝꯅ ꯂꯨꯅ ꯇꯧꯒꯗꯕꯅꯤ ꯏꯃꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯥꯡꯕ ꯍꯥꯏꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯇꯕ ꯄ꯭ꯔꯤꯊ꯭ꯤꯕꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯇꯕ ꯄꯩꯁꯥ ꯄꯥꯏꯔꯦꯅ ꯂꯩꯔꯤꯕ ꯄ꯭ꯔꯤꯊ꯭ꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯅ ꯍꯥꯏꯗꯤ ꯑꯅꯤ ꯁꯨꯅ ꯐꯪꯗꯕ ꯏꯃꯥꯅꯦ ꯍꯣꯏ ꯑꯅꯤ ꯁꯨꯅ ꯐꯪꯈꯤꯕꯗꯤ ꯌꯥꯏ ꯍꯥꯏꯗꯤ ꯏꯁꯇꯦꯞ ꯃꯥꯗꯔ ꯐꯪꯈꯤꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯋꯥꯠꯂꯅꯤ ꯑꯗꯨꯅ ꯏꯃꯥ ꯂꯨꯅ ꯇꯧꯕꯤꯌꯨ ꯏꯃꯥ ꯏꯄꯥꯁꯨ ꯂꯨꯅ ꯇꯧꯒꯗꯕꯅꯤ ꯁꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯊꯦꯡꯀ꯭ꯌꯨ ꯚꯤꯗꯤꯑꯣ ꯑꯃꯗ ꯕ꯭ꯔꯣꯅ ꯌꯨ ꯊꯛꯄ ꯁꯥꯕꯗꯣ ꯑꯗꯨ ꯆꯤꯆꯦꯅ ꯇꯧꯕ ꯑꯦꯛꯇꯤꯡꯗꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯆꯥꯛ ꯌꯥꯝꯅ ꯆꯥꯕ ꯑꯗꯨꯁꯨ ꯄꯥꯈ꯭ꯔꯦ ꯆꯦ ꯂꯝꯗꯤꯡꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯀꯔꯝ ꯀꯥꯟꯗꯩ ꯍꯧꯅꯤ ꯍꯥꯏꯒꯦ ꯂꯝꯗꯤꯡ ꯂꯥꯏ ꯍꯔꯥꯎꯕ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯗ ꯅꯪꯉꯗꯤ ꯌꯥꯎꯅꯤ ꯑꯩ ꯂꯝꯗꯤꯡꯗ ꯀꯣꯏꯔꯛꯀꯅꯦꯕ ꯍꯟꯗꯛ ꯌꯨꯝ ꯂꯣꯝꯗ ꯂꯥꯛꯀꯅꯤ ꯆꯦ ꯑꯩꯒꯤ ꯀꯃꯦꯟ ꯑꯃ ꯄꯥꯔꯝꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯊꯛꯇ ꯍꯥꯏ ꯂꯥꯏꯁ꯭ꯔꯝ ꯊꯝꯕꯥꯜꯁꯅꯥ ꯁꯦꯁꯦꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯥꯏꯁꯤꯗꯤ ꯂꯥꯏꯁ꯭ꯔꯝ ꯊꯝꯕꯥꯜꯁꯅꯥꯒꯤ ꯀꯃꯦꯟ ꯃꯊꯛꯇ ꯌꯥꯎꯗ꯭ꯔꯤ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣ ꯏꯔꯛꯎꯅꯦ ꯅꯪ ꯃꯃꯥꯡꯗ ꯏꯈꯤꯕꯗꯣ ꯕꯦꯠ ꯀꯃꯦꯟ ꯄꯥꯔꯛꯄ ꯃꯤꯁꯤꯡꯁꯦ ꯄꯤꯔꯛꯄ ꯃꯤꯁꯤꯡꯁꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯀꯩꯝꯇ ꯍꯥꯏꯅꯤꯡꯗꯦꯗ ꯃꯣꯏꯅ ꯍꯥꯏꯗꯤ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯀꯥꯟꯗ ꯄꯤꯔꯛꯄꯅꯤꯅꯀꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯕꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅꯤꯡꯉꯦ ꯌꯥꯝ ꯄꯛꯇꯦ ꯏꯕꯣ ꯅꯪ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯦ ꯆꯦ ꯑꯩꯒꯤ ꯀꯃꯦꯟ ꯆꯦꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯏꯌꯦ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯄꯥꯝꯕ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯗꯤ ꯏꯅꯥꯎꯄꯤꯕꯨ ꯑꯣꯏꯔꯁꯨ ꯏꯆꯦꯕꯨ ꯑꯣꯏꯔꯁꯨ ꯑꯩ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ 6909610012 ꯑꯉꯥꯡꯗꯤ ꯍꯥꯏ ꯑꯉꯥꯡ ꯕꯣꯔꯤꯡꯅ ꯂꯩꯌꯦ ꯆꯦ ꯅꯣꯛꯃꯤꯟꯅꯁꯦꯕ ꯑꯃꯨꯛꯇ ꯄꯥꯔꯝꯃꯣ ꯊꯝꯕꯥꯜꯁꯤꯅ ꯑꯩꯒꯤ ꯀꯃꯦꯟ ꯑꯃ ꯄꯥꯔꯝꯗ꯭ꯔꯦ ꯍꯥꯏ ꯆꯦ ꯀꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ ꯄ꯭ꯔꯦꯡ ꯔꯤꯚꯦꯟꯁ ꯇꯣꯝꯕꯤ ꯈꯨꯔꯛ ꯈꯨꯃꯟꯊꯦꯝ ꯆꯦ ꯅꯪꯅ ꯀꯟꯅ ꯅꯣꯛꯅꯕ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯦ ꯆꯦ ꯑꯩꯅ ꯑꯍꯥꯟꯕ ꯆꯦꯒꯤ
ꯂꯥꯏꯚ ꯌꯦꯡꯖꯕ ꯅꯨꯃꯤꯠꯇ ꯆꯦꯒ ꯗꯗꯥꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯗ ꯃꯣꯏ ꯆꯤꯠꯄꯗꯣ ꯆꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯁꯤꯗꯤ ꯀꯅꯥꯅ ꯃꯣꯏ ꯆꯤꯠꯂꯤꯅꯣ ꯀꯅꯥ ꯃꯣꯏ ꯆꯤꯠꯂꯤꯅꯣ ꯑꯩꯗꯤ ꯆꯤꯠꯇꯦꯀꯣ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ 6909610012 ꯄꯛꯇꯦ ꯔꯥꯁꯤꯗꯤ ꯍꯥꯏ ꯑꯩ ꯔꯥꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯊꯪꯅꯕ ꯑꯩꯈꯣꯏ ꯁꯤ ꯀꯩꯅꯣ ꯁꯣꯞꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯨꯄꯥ 150 ꯄꯤꯕ ꯑꯃ ꯍꯥꯞꯄꯅꯦ ꯊꯥ ꯃꯈꯥꯏꯒꯤ ꯚꯦꯂꯤꯗꯤꯇꯤꯅꯦ ꯍꯥꯏꯕꯅꯦ ꯂꯣꯏꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯄꯛꯇꯦ ꯍꯥꯏꯔꯛꯏꯁꯤꯕꯣ ꯏꯁꯩ ꯁꯛꯂꯝꯃꯗꯤ ꯐꯥꯎꯒꯗꯕꯅꯦ ꯏꯅꯥꯎꯁꯦ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯆꯦꯅ ꯗ꯭ꯔꯪ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯑꯩ ꯌꯥꯝ ꯅꯣꯛꯈꯤꯕꯅꯦ ꯍꯥꯏ ꯀꯔꯤ ꯏꯁꯩꯅꯣ ꯑꯩꯅꯗ ꯁꯛꯄꯗꯨꯕꯣ ꯀꯔꯤ ꯏꯁꯩꯅꯣ ꯑꯩꯅ ꯁꯛꯈꯤꯕꯗꯨꯕꯨ ꯀꯥꯎꯔꯦ ꯑꯉꯥꯡ ꯃꯈꯥ ꯇꯥꯅ ꯄꯣꯛꯑꯔꯣꯏꯗ꯭ꯔꯣ ꯄꯣꯛꯀꯅꯤ ꯀꯟꯅ ꯍꯣꯠꯅꯕ ꯀꯟꯅ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨꯀꯣ ꯍꯥꯏ ꯀꯔꯤ ꯍꯣꯠꯅꯗꯣꯏꯅꯣ ꯍꯥꯏ ꯍꯥꯏ ꯀꯤꯔꯟ ꯕꯂꯥ ꯗꯦꯕꯤ ꯍꯥꯏ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯥꯏꯒꯟ ꯎꯕ ꯈꯨꯡꯒꯥꯎꯗꯤ ꯁꯦꯠꯄꯤꯔꯛꯀꯅꯨ ꯆꯦ ꯁꯤꯜꯂꯛꯑꯣꯏꯒꯦ ꯃꯊꯪꯗꯒꯤ ꯆꯦꯛꯁꯤꯜꯂꯒꯦ ꯆꯦꯒꯤ ꯊꯕꯛ ꯇꯧꯔꯨꯒꯦ ꯆꯦ ꯑꯩ ꯊꯕꯛ ꯇꯧꯔꯨꯒꯦ ꯆꯦꯒꯤ ꯂꯥꯏꯐꯇꯒꯤ ꯑꯩ ꯊꯣꯛꯑꯒꯦ ꯆꯦ ꯁꯣꯔꯤ ꯊꯦꯡꯛ ꯌꯨ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯆꯦ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯆꯦ ꯑꯩ ꯊꯦꯡꯛ ꯌꯨ ꯆꯦ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯄꯩ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯆꯦ ꯀꯣꯜ ꯇꯧꯔꯛꯄꯗ ꯄꯥꯏꯕꯤꯔꯛꯑꯣ ꯄꯥꯏꯔꯛꯀꯦ ꯇꯧꯕꯤꯔꯛꯑꯣ ꯑꯃꯨꯛꯀ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯁꯤꯗꯤ 6909610012 ꯆꯦ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯑꯃꯨꯛꯀ ꯍꯥꯏꯕꯤꯌꯣ ꯅꯝꯕꯔꯗꯣ ꯍꯥꯏ 6909610012 ꯍꯥꯏ ꯆꯦ ꯑꯗꯨꯗꯤ ꯑꯟꯗꯔꯄꯦꯟ ꯍꯥꯏꯕꯖꯨ ꯅꯠꯇꯦꯅ ꯈꯪꯒꯥꯎ ꯅꯥꯎ ꯍꯥꯏꯔꯒ ꯍꯥꯏꯁꯤꯗꯤ ꯃꯦꯒꯤ 12 ꯍꯧꯔꯅꯤ ꯍꯥꯏ ꯉꯔꯥꯡ ꯑꯩꯅ ꯇꯥꯕꯗ ꯃꯦꯒꯤ 12 ꯍꯧꯔꯅꯤ ꯍꯥꯏ ꯑꯣ ꯃꯦꯒꯤ 12ꯇ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯅꯪꯅꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯥꯎꯕ ꯅꯪꯅꯤ ꯃꯨꯛꯕꯥꯡ ꯆꯦꯂꯦꯟꯖ ꯑꯝꯇ ꯇꯧꯃꯤꯟꯅꯁꯦ ꯆꯦ ꯅꯦꯛꯁ ꯁꯟꯗꯦꯒꯨꯝꯕꯗ ꯂꯥꯛꯀꯦ ꯅꯅꯥꯎ ꯁ꯭ꯄꯣꯟꯁꯔ ꯇꯧꯖꯒꯦ ꯍꯥꯏ ꯇꯧꯖꯩ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯐꯣꯟ ꯀꯔꯝ ꯀꯥꯟ ꯇꯧꯔꯛꯑꯣ ꯍꯥꯏꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯌꯥꯅꯤ ꯍꯥꯏ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯑꯩꯈꯣꯏ ꯁꯥꯏꯖꯨ ꯗ꯭ꯌꯨꯇꯤ ꯃꯐꯝ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥ ꯐꯣꯟ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯑꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯒꯤ ꯀꯣꯟ ꯀꯔꯤ ꯀꯔꯥ ꯑꯝꯇ ꯐꯦꯡꯗ꯭ꯔꯤ ꯑꯗꯣ ꯀꯣꯜ ꯂꯤꯛ ꯐꯦꯡꯗꯣꯛꯎꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯅꯦꯕ ꯄꯨꯡ 6:30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯀꯁꯥꯔ ꯄꯥꯈꯪ ꯍꯥꯏ ꯏꯇꯩꯃ ꯀꯝꯗꯧꯔꯤ ꯍꯟꯗꯛꯇꯤ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯔꯦ ꯏꯇꯩꯃꯁꯦ ꯍꯥꯏꯖꯜꯂꯤꯖꯉꯣ ꯆꯦ ꯌꯨꯄꯤꯗ ꯂꯩꯔꯤꯔꯣ ꯍꯥꯏ ꯂꯩꯔꯤꯅꯦ ꯍꯟꯗꯛ ꯍꯞꯇꯥꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯌꯨꯝ ꯊꯣꯛꯂꯛꯀꯅꯤ ꯐꯣꯟ ꯀꯔꯝ ꯀꯥꯟꯗ ꯇꯧꯔꯛꯑꯣ ꯍꯥꯏꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯆꯦꯆꯦꯒ ꯌꯥꯝ ꯊꯦꯡꯅꯅꯤꯡꯉꯦ ꯑꯁꯦꯡꯕꯗ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯀꯥꯟꯗ ꯊꯦꯡꯅꯔꯁꯦ ꯀꯩ ꯂꯝꯗꯩꯅꯣꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯊꯦꯡꯅꯁꯤ ꯆꯦ ꯌꯨꯄꯤꯗ ꯂꯩꯔꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕꯗ ꯋꯥꯔꯦ ꯍꯣꯔꯦꯟ ꯄꯨꯡ 6:30 ꯑꯗꯨꯋꯥꯏꯗ ꯊꯥꯒꯠꯂꯛꯀꯦ ꯌꯦꯡꯕꯤꯌꯣ मुझे नींद आए जो आखिरी तुम ख्वाबों में आके रहना बस इतना है तुमसे कहना चे नंबरदो अमुक्तगा हाइबिरओ हाइरओ हाइ 6909610012 चे अमदी ददा ꯋꯥꯄꯣꯛꯄꯤꯗ ꯂꯥꯛꯄꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯨ ꯁꯨꯒꯨꯅꯨꯗ ꯂꯥꯛꯀꯦ ꯁꯛ ꯈꯪꯅꯁꯤ ꯍꯥꯏ ꯊꯣꯏ ꯋꯥꯍꯦꯡꯕꯝ ꯈꯪꯅꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯊꯣꯛꯂꯛꯇꯣꯔꯦ ꯀꯨꯏꯔꯔꯣꯏ ꯍꯥꯏꯗꯤ ꯗꯦꯠ ꯗꯥꯏꯔꯦꯛꯇꯤ ꯈꯪꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯗꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯏꯇꯩꯃ ꯀꯁꯥꯔ ꯄꯥꯈꯪꯅꯕꯨ ꯍꯥꯏꯖꯤꯟꯕ꯭ꯔꯣ ꯑꯁꯦꯡꯕꯅꯤ हाय किसी का नजर ना लगे इतमा थैंक यू
Iche ai ngangom leikaidagine haye. Isay fazaba ama sagrao che nangbu nungsidu na hinglibani tawbudo salo. Nangbu nungsidu na hinglibani aigi chamlaba mapuksina karam na hekta thawai na lairingai kaurusige nangbu nungsidu na hinglibini aigi chamlaba mapuksina karam na hekta thawai na lairingai kaurusige nangbu nungsidu na hinglibani nangbu nungsidu na hinglibani aigi chamlabi mapuksina kangbide awaba khunggangi leira amagi nangbu nungsidu na hinglibani live lo chalo phone tawrage haisidi chiche isaiga amadi fajana phawniye hai mathangda isai sakpadadi noi sha yauhallo hai che hi che chubi your voice is so cool like thank you Sase landing ngamom lekai dang khang draw hai khangdi khangam gane bako aina akoina ga landing lerakpado angang ui ba ai class 4 ai class 1 to 1 2 do ai lamding da tame bako lamding progressive school da aduga 3 ga 4 ga royal academy da tamame aduga 4 ka ba chahi dai de adum akoi thobal da honge bako akoi thobal da ai adum leire ba dukan da gi akoi ma oi mara to ina leire akoi pu oi di wangjing lamding da le haure ba aduna hadi angang oi imanabi ga ji ju ko thengna ba da di kaunai aduga ming di loi kaw gre ba hadi angang yam orikanda leiramadi che ai chakra chak khige duga horen amu live changlake che bye bye phone tarage che chubina now do dedicate tawbiraga dar durbatara dumatek amta sakpiyu please durbatara do am singbani ne phaju phade ne do durbataragum alambiyo apai balai chilgum mangkiba lengdra pamelgum leplambiyo lamlan bakanagi oi krabi kaina ragano pangambe nang bukaram leli bage ning sing lakle no hong na ngasi ano bachahina lakpada durbataragum ngalambiyo apai balai chilgum mangkibe Sina lo selake adi phaju phade dagi chingjam chingmane ba duido mathang le sai sakudadi no cha yo lo yo pa bre che number pagi thank you welcome che sai ga sa amadi phajana phangni live solo phone torage che ai chakra charu ki pa bre Konjan yam nungsiye che thank you che sister noi Delhi kai wai da lai no hai khoi Delhi da na ti UP da ne chakchara bo chadri Sirapur bam changbam lambi to hai o comment se asub yam na nungari
ꯑꯩꯗ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯤꯔꯛꯀꯅꯨ ꯍꯥꯏ ꯑꯗꯨꯅꯦ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯤꯔꯛꯀꯅꯨ ꯕꯦꯠ ꯀꯃꯦꯟ ꯄꯥꯕꯗꯣ ꯑꯩ ꯄꯥꯅꯤꯡꯕꯒꯤ ꯃꯨꯠ ꯂꯩꯇꯕꯩ ꯑꯩꯅ ꯀꯥꯟꯊꯣꯛꯑꯝꯃꯤꯅꯦ ꯆꯤꯆꯦ ꯏꯁꯩ ꯑꯝꯇꯒ ꯁꯛꯄꯤꯔꯛꯑꯣ ꯇꯥꯅꯤꯡꯉꯦ ꯇꯧꯕ ꯇꯥꯅꯤꯡꯂꯦ ꯇꯥꯅꯤꯡꯂꯦ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯂꯦ ꯑꯗꯨꯗꯣ ꯑꯩꯗꯣ ꯐꯥꯗꯦ ꯑꯗꯨ ꯏꯁꯩꯗꯣ ꯇꯁꯦꯡꯕꯗ ꯐꯥꯗꯕ ꯇꯥꯅꯤꯡꯂꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯂꯦ ꯅꯨꯡꯁꯤꯔꯦ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯁꯦꯝꯕꯒꯤ ꯃꯇꯦꯛ ꯑꯗꯨꯒꯤ ꯃꯇꯦꯛ ꯑꯅꯤ ꯑꯍꯨꯝꯗꯨꯗꯩ ꯍꯦꯟꯅꯁꯨ ꯇꯥꯗꯦꯕ ꯑꯩ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯄꯤ ꯇꯥꯔꯛꯏ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯒ ꯀꯅꯥꯅꯣ ꯃꯤꯁ ꯇꯧꯏ ꯍꯥꯏ ꯅꯈꯣꯟꯗꯨꯒ ꯍꯥꯏꯁꯤꯗꯤ ꯆꯦ ꯑꯩ ꯀꯩꯅꯧꯗꯩꯅꯦ ꯈꯪꯕ꯭ꯔꯣ ꯀꯩꯅꯧ ꯍꯥꯏꯕ ꯂꯝꯗꯣ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝꯔꯣꯝꯗꯅꯦ ꯆꯦ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯁꯦ ꯆꯦꯒ ꯌꯥꯝ ꯎꯅꯅꯤꯡꯉꯦ ꯍꯥꯏ ꯅꯝꯕꯣꯜ ꯈꯪꯉꯦ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝꯗ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯂꯩꯌꯦ ꯏꯆꯦꯗꯤꯅ ꯏꯅꯦ ꯍꯥꯏꯇꯥꯔꯦ ꯅꯤꯅꯦ ꯑꯩꯈꯣꯏ ꯃꯥꯕꯣꯛꯀꯤ ꯑꯩꯈꯣꯏ ꯏꯆꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯏꯆꯦ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛ ꯊꯣꯛꯄꯝꯒꯤ ꯃꯆꯥꯅꯨꯄꯤ ꯃꯤꯉꯣꯟꯗ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯤꯔꯛꯀꯅꯨ ꯆꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯈꯤꯗ꯭ꯔꯦ ꯍꯥꯏꯌꯦ ꯄꯥꯏꯌꯦ ꯆꯦꯁꯦ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯍꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯆꯦꯁꯦ ꯂꯝꯗꯤꯡ ꯂꯩꯀꯣꯜ ꯂꯩꯐꯝꯗꯤ ꯈꯪꯉꯤꯕꯣ ꯍꯥꯏ ꯈꯪꯉꯦ ꯂꯩꯀꯣꯜ ꯂꯩꯐꯝꯗꯣ ꯈꯪꯉꯦ ꯋꯥꯡꯖꯤꯡ ꯂꯩꯀꯣꯜ ꯃꯅꯥꯛꯇꯅꯦ ꯑꯩꯈꯣꯏ ꯏꯄꯨ ꯏꯕꯣꯛ ꯃꯌꯥꯝ ꯂꯩꯌꯦ ꯋꯥꯡꯖꯤꯡ ꯂꯩꯀꯣꯜ ꯃꯅꯥꯛꯇꯩꯅꯦ ꯄꯥꯎꯅꯝ ꯈꯦꯂꯦꯟꯗꯣ ꯈꯪꯕ꯭ꯔꯥ ꯄꯛꯀꯥ ꯒꯥꯏꯅ ꯏꯕꯣꯛ ꯄꯛꯀꯥꯅ ꯂꯩꯕꯅꯦ ꯈꯦꯂꯦꯟ ꯄꯛꯀꯥ ꯒꯥꯏꯅ ꯀꯃꯦꯟ ꯀꯥꯜꯂꯦꯀꯣ ꯆꯦ ꯑꯩꯒꯤ ꯄꯥꯔꯛꯇ꯭ꯔꯦ ꯍꯥꯏ ꯄꯥꯏꯌꯦ ꯆꯦꯁꯦ ꯂꯝꯗꯤꯡ ꯂꯩꯀꯣꯜ ꯂꯩꯐꯝ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯆꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯈꯤꯗ꯭ꯔꯦ ꯄꯥꯏꯁꯤꯗꯤ ꯆꯦꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ 26 ꯁꯨꯔꯦ ꯀꯩ ꯗꯦꯠ ꯀꯌꯥꯗ ꯌꯨꯝꯗ ꯊꯣꯛꯂꯛꯇꯨꯅꯣ ꯍꯥꯏꯔꯤꯀꯥꯟꯇ ꯑꯩ ꯗꯦꯠ 30 ꯅꯠꯇ꯭ꯔꯒꯅ 1 ꯑꯗꯨꯗ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯀꯅꯤ ꯌꯨꯝꯗ ꯕꯥꯏ ꯆꯦ ꯃꯤ ꯍꯤꯗꯥꯛ ꯀꯥꯞꯈꯤꯒꯦ ꯍꯥꯏ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯜꯂꯣ ꯐꯣꯟ ꯂꯧꯕ ꯂꯥꯛꯑꯒꯦ ꯒꯥꯏꯁꯤꯗꯤ ꯂꯥꯛꯑꯣ ꯂꯣꯏꯁꯜꯂꯝꯃꯒꯦ ꯌꯨꯄꯤꯗ ꯑꯥꯔꯃꯤ ꯀꯧꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦꯒꯤ ꯃꯇꯦꯡꯗꯒꯤ ꯑꯥꯔꯃꯤ ꯆꯪꯍꯧꯒꯦ ꯍꯥꯏꯁꯤꯗꯤ ꯍꯥꯏꯔꯛꯀꯦ ꯈꯪꯉꯦ ꯍꯥꯏꯁꯤꯗꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯖꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔ ꯁꯁꯤ ꯗꯤꯗꯤꯔꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯦ ꯃꯨꯛꯕꯥꯡꯁꯦ ꯀꯔꯤ ꯑꯣꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯅꯅꯥꯎ ꯄꯨꯔꯒ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯍꯥꯏ ꯌꯥꯗꯦ ꯌꯥꯏ ꯉꯥꯅꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯦ ꯑꯇꯩꯗꯤ ꯂꯣꯏ ꯆꯥꯏ ꯑꯣꯏꯅꯥꯝꯗ ꯏꯆꯦ ꯂꯩ ꯍꯥꯏꯁꯦ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯗꯩꯔꯣ ꯃꯃꯥꯡ ꯂꯩꯀꯥꯏꯗꯩꯔꯣ ꯑꯋꯥꯡ ꯂꯩꯀꯥꯏꯗꯩꯔꯣ ꯑꯗꯨ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏꯅꯦꯗꯤ ꯈꯪꯉꯦꯕꯀꯣ ꯂꯨꯍꯣꯡꯕ ꯀꯥꯟꯗ ꯑꯩꯁꯨ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯃꯥꯡꯂ ꯃꯅꯤꯡꯂꯗꯤ ꯈꯪꯗꯦ ꯏꯆꯦ ꯆꯥꯎꯕꯤ ꯀꯧꯋꯦ ꯑꯩꯈꯣꯏ ꯏꯆꯦ ꯏꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯈꯩ ꯊꯣꯛꯑꯦ ꯗꯗꯥꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏ ꯇꯥꯃꯣꯏ ꯆꯍꯤ 33 ꯁꯨꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯜꯂꯒꯦ ꯍꯣꯔꯦꯟ ꯑꯩ ꯄꯨꯡ 6:30 ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯑꯃ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯣ ꯑꯩ ꯅꯣꯡꯃ ꯑꯣꯏꯅꯥꯝ ꯂꯥꯛꯄꯗ ꯊꯦꯡꯅꯔꯁꯦ ꯍꯥꯏ ꯊꯦꯡꯅꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚ ꯂꯣꯏꯁꯜꯂꯒꯦ ꯑꯩꯒꯤ ꯂꯥꯏꯚꯇ ꯀꯣꯏꯕꯤꯔꯛꯄꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕꯒꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯁꯤ ꯌꯨ ꯍꯥꯏ ꯆꯦ ꯊꯧꯕꯥꯜꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯨ ꯄꯤꯗ ꯂꯩꯌꯦ ꯍꯥꯏ ꯌꯨ ꯄꯤ ꯀꯥꯏ ꯖꯒꯥ ꯂꯩꯒꯦ ꯌꯨ ꯄꯤꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯣꯛꯄꯤꯔꯛꯎ ꯊꯦꯡꯀ꯭ꯌꯨ ꯋꯤꯁ ꯄꯤꯕꯤꯔꯛꯄꯒꯤ ꯕꯥꯏ ꯕꯥꯏ ꯔꯟꯖꯤꯇꯥ ꯕꯥꯏ ꯕꯥꯏ ꯅꯝꯃꯥ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯣꯔꯦꯟ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ